मैं आपको कोई सिंजम में 360 की लाइव सिंदा मैं आपको तरह मौचरी मांगदा लेरिबा कोई इनाउ सिंगसी यामदुंग सिबिदाउ सिंगनी लाइव थी के तौरबा हाय तारे ngरang से कोई लुहोंबा अमा चलुई हाय इनाउ सिंगसे लुहोंबा अमा चलुबदगी पेनागी सेट से हेक्ता ताहोबदगी अहिंग जे तुम मयादरना मथा सारुबा मतुंगदा कोई सिंगम में 360 दा पाउ जे पीरगे को ना खजब मतम से सिंगम में 360 की कोई PH सिदा पेना फंगे ना थागलक पसिदे हराव की बदना कोई सिंग सिदा पाउ फाउबिरागा आइगी पेनानी ना क्लेम तौबिरक पै चिलाउ सिंगनी अखोई सक्ताक जगे मरुइना कोई मांगदा लेबिरिबा सिंग असि कोइना सक्ताक जगे ममांगदा कोई कंगलै चा इनाट पेना लुक की टीम मेंबर सिंगनी हाबसिमा मयाम इनफॉर्म थमजगे नाउसिमु तरामु चली मथंग मथाव अखोई मथंग मनाव नाइना तंग इंट्रो तंग तौबियोने अगी मिंगना थुकसोम सनाहन खतंग होना हाइसे अगी मिंगना थुकसोम सनाहन लेफमना पुखाव नाहरु मखालेकाय ओके मथंग हाइबिरोय नाउ अगी जो थुकसोम कबि चंद्र लमसांग अखामेल काय दे ओइदो तो अखोई की थुकसोम कबि चंद्र सिना कोई कैप्टन ओइदोनी को समना हाइबदा युम छाबगी दा हायगना बोरो मिस्ट्री गा हाइना बसे लीडर ओइदोनी कोई समना हाइबदा कंगलै चा इनाट पेना लुक की दमकता कोई की लीडर ओइगदोनी को मथंग हाइबिरोय नाउ गे मिंगदो अगीना कोंसम रोबी लाइफमना विष्णुपुर मनिंग लेका 1 नंबर 3 ओके मथंगी नाउ हाइबिरो अगीना ओइनाम अमरजीत लाइफमना मोइराम कुनु अदो ngरang अखोई पेना ताहोबगी मतंग से कमाई तौबनो वारी से तंग लिबिउ ने इनाउ थोकजोम कबि चंद्र लमसांग अखाम मया लेकाय दगी नाउ नम तंग वारी से तंग लिबिउ कमाई न करम मो ताहोबनो मयाम से वारो न रे हाइदे पेना हाइबसि दबो कोई मणिपुर की ओइना मैतै की ओइना मरोइना यामना कोई लुना थमजबा दगुबा कोई इंस्ट्रूमेंट अमा ओय चुम्मी को याम जेक्सन दना पुरबगी मरम करिगिनो कनानो मपुदो कायगा चैबी बबाउद याउरि ने बको करी करमबा कोई खुदोंग चादबा लेबना पेना से मपुम ओइना ताहोबनो हाइबसिमा सुम खंजनि मयाम द तंग सेंदो पियो मयाम से वारो न रबनी करिगिदमक त पेना सिबु इराय लाइना खुदोमिनो ताहोरिनो हाइबे मतंग से तंग सेंदो पियो सिंथोक्सागी अहानबा मक्तदा लाइव असिबु येंबिरिबा 360 सिंगमे असिबु नुसिबिदुना मैमजु सपोर्ट तौबियो अदुगा कंगलेचा इना पेना लोकी माइकैदगिसु अहानबा मक्तदा इकोक नोजरी पेना से कोई थवैदबदि नचदे अदुबो खोय आमना की हंगोइले ससरगा इनाट बु कन्नबगिदमक्ता खोय ससदने इनाट कनगे हाइबगिदमक्ता माइकैगी सतनाबा पेना सि लोइना जरी हारगा कोई लुहोंबदा ngarang je ten tha khongban de luhong ba chasarui chapasida tena khongban asidi luhong ba chatingai matam sida luhong ba lora kan da khoi luhong manung sida ida ai isa je numi sida kai haini gari su khatang chil le ba tuong ba sida ado ma gai ga langdin thili mi ji ga ai ga di yam kana lapna ba dina te ba langdin thili mi si yaw ko sida sida yaw di le ba le hore ba ma gai ga se ma na sumai le ka langdin thim sumai le yu kwa ado ma na sumai na इनाउ जे स्माइल kan ani smile leib ne ba adu pan ba je mo da pan da ai da pan le ba ko si khut wai gi si saru ji da saru maru ji da pan ba ji da ai jing hak teng sei sang ta bi da tham da ra ga khang ga le ba adu khang ga le ba ji da nung dang du aing ba ne ho ji ding tham da ma tam ni na chai na ko ji dum phao lo dum le de ba adu da te tha khong ban da gi ne lam sang bok te la pa ma tam da adu ki ma ti ko gi pot me am je aina thel oi ra ga dum cha cha ba ni pot sei me am je loi pu chat le ba bek si de da bek je pu da lam du sang le ni ya la pu cha pa dong ga moi da bo oi ba ni na nu tu da khudong thi ba sumai sum tho ha da tam gi ba hai ta re adu pe na jai na khoi gi son hai ta re sei pu cha li ba khoi gi son khoi gi mating oi ri ba je si ji gi kana du okto ji da khoi hap cha ba ni ba sim dang hap pi yo ai yan ba du lam du sang ba ni ni yan ba lum su lum me pe na je koi thang ko tam da lum ba ni ai pe na je me am ji kitang hian kitang lum me ba adu da sumai na yan da cha pa du di lam du sang ba ni khu su du na ba ni na ingju ingbani na kan tawra roi okto ji da happy over na da kana da longna ra je na okto pham ji da haina ra okto ji da hap sa re ba do hap sa ba ji da okto je style how de na bor gi thonga ji le haure ba akhoi da thawga la ba thawga la moi na phone tawre singjam kan kan ji na okto ji song gi mi ji na phone tawra kan da smai hai bi re gari do tam tam thomi na pun na sa mi na ji akhoi style how ba ya de am da in bi on hai re ba ade moi anga ga ji maning de le haw da noi kitang ilo ko gari thawgali sorok ji da khang gi ne da mai na kham da ra ga moi in khala ga gari je thomi na re ba thomi na kan okto ji maning dam lai thau ra ga ten tha gi hajin bam hai ta re ga khongjom chakhi be gi lambi gi smai hajin la ba gi ga ji da dukan la ma pham me ba du dukan ji da ing bani na khoi lam ju la pani market amam di loksin jare lam la pani khoi ju laitin sang dana ba na market sam lo ga man kwa sa ba khaya ba ga han ge ne kwa sa re ba do kwa sa ra ga na mai na market se ba amam roi pai na re do pai na ra ga na mai na la kan sa
ꯃꯥꯒꯤ ꯏꯪꯉꯦꯅ ꯑꯩꯈꯣꯏꯒꯤ ꯃꯣꯐ꯭ꯂꯔ ꯑꯃꯈꯛ ꯂꯧꯊꯣꯛꯑꯦꯕ ꯑꯗꯨ ꯂꯧꯊꯣꯛꯄ ꯀꯥꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯂꯧꯊꯣꯛ ꯑꯗꯨꯐꯥꯎꯇꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯆꯦꯛꯇꯤ ꯇꯧꯗ꯭ꯔꯦꯕ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯅꯤꯡꯗꯁꯨ ꯃꯤ ꯑꯗꯨꯝ ꯇꯣꯡꯉꯤꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯄꯣꯠꯁꯤ ꯌꯥꯝꯕꯅꯤꯅ ꯁꯤꯃ ꯇꯥꯍꯧꯋꯦ ꯍꯥꯏꯕ ꯄꯣꯠꯁꯤꯃꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯃꯣꯏꯁꯨ ꯑꯩꯈꯣꯏ ꯉꯔꯥꯡ ꯍꯪꯅꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯄꯁꯤꯗ ꯑꯗꯨꯃꯥꯏꯅ ꯌꯨꯝ ꯌꯧꯅꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯦꯒꯁꯦ ꯃꯊꯪ ꯊꯥꯡꯗꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯊꯥꯡꯗꯅꯔꯀꯥꯟꯁꯤꯗ ꯅꯝꯕꯣꯜ ꯌꯧꯅꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯗ ꯑꯗꯨꯃꯥꯏꯅ ꯕꯦꯒꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯂꯧꯊꯣꯛꯅꯔꯀꯥꯟꯁꯤꯗ ꯑꯩ ꯕꯦꯒꯁꯦ ꯌꯥꯎꯔꯝꯗꯕꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯑꯗꯩ ꯀꯩ ꯐꯥꯎꯔꯦ ꯏꯁꯥꯗ ꯃꯇꯝ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯕꯅꯣ ꯑꯩꯁꯦ ꯈꯪꯗ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯏꯁꯥꯗꯁꯨ ꯄꯥꯈꯠꯄ ꯅꯨꯡꯉꯥꯏꯇꯕꯁꯦ ꯐꯥꯎꯔꯦꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯄꯦꯅꯥ ꯈꯛꯁꯤ ꯃꯥꯡꯉꯤ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯖꯔꯁꯨ ꯄꯦꯅꯥꯒꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯔꯝꯅꯤ ꯃꯇꯨꯡ ꯇꯥꯕ ꯑꯃꯨꯛ ꯂꯩꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯐꯥꯎꯖꯔꯒ ꯑꯗꯨꯗ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯦꯡꯌꯥꯟ ꯐꯤ ꯑꯃ ꯌꯥꯎꯋꯦꯕ ꯂꯦꯡꯌꯥꯟ ꯐꯤꯁꯦ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯨꯛꯀꯤꯗꯤ ꯑꯗꯨꯗꯨꯃꯗꯤ ꯂꯥꯡꯁꯤꯟꯖꯗ꯭ꯔꯤꯕ ꯂꯦꯡꯌꯥꯟꯁꯦ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯛꯄꯅꯤꯅ ꯃꯥꯡꯈ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯃꯤꯅ ꯋꯥꯡꯉꯛꯄ ꯃꯇꯝꯗ ꯄꯣꯠ ꯋꯥꯏꯈ꯭ꯔꯒ ꯆꯦꯛꯁꯤꯟꯗꯦ ꯍꯥꯏꯕꯒꯤ ꯑꯃ ꯈꯔ ꯑꯗꯨꯃꯥꯏꯅ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯦ ꯐꯥꯎꯔ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯪ ꯐꯥꯎꯖꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯀꯥꯟ ꯇꯧꯕꯁꯤꯗ ꯉꯁꯥꯏ ꯀꯃꯦꯟꯗꯁꯨ ꯃꯌꯥꯝ ꯑꯃꯗꯤ ꯎꯖꯔꯦ ꯑꯗꯣ ꯀꯃꯦꯟꯗ ꯎꯔꯤꯕꯁꯦ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯄꯨꯖꯕꯅꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯄꯨꯖꯩ ꯅꯨꯃꯤꯠꯇꯨꯗꯤ ꯉꯁꯥꯏꯒꯤ ꯆꯩꯅꯥꯎꯈꯣꯟ ꯑꯃ ꯐꯪꯈꯤꯕꯗꯨꯅ ꯑꯅꯥꯕ ꯑꯃ ꯐꯪꯈꯤꯕꯗꯨꯅ ꯉꯁꯥꯏꯗꯤ ꯂꯥꯞꯅ ꯌꯥꯜꯂꯒ ꯂꯥꯛꯄꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯔꯝ ꯑꯃ ꯂꯩꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯈꯩꯗ ꯁꯤꯟꯅꯔꯒ ꯂꯥꯛꯄꯅꯦꯕ ꯑꯗ ꯑꯉꯥꯡꯈꯩꯁꯨ ꯂꯝꯁꯨ ꯂꯥꯞꯄꯅꯤ ꯏꯪꯁꯨ ꯏꯪꯅꯕꯅꯤ ꯊꯦꯡꯉꯛꯄꯅꯤ ꯑꯋꯥꯕ ꯑꯣꯏꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯄ ꯀꯔꯃ ꯑꯃ ꯆꯠꯄ ꯃꯤꯁꯦ ꯃꯤ 10ꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯆꯠꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯩꯇꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯑꯗꯨꯝ ꯃꯤꯁꯦ ꯆꯕꯨꯟ ꯆꯠꯂꯦ ꯃꯤ ꯌꯥꯝꯃꯒꯁꯨ ꯍꯦꯟꯅ ꯐꯖꯕꯁꯨ ꯑꯣꯏꯀꯣ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯨꯍꯣꯡꯕꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥꯒꯨꯝꯕ ꯂꯥꯡꯂꯦꯟꯒꯨꯝꯕ ꯁꯦꯠꯁꯦ ꯆꯠꯂꯒ ꯃꯌꯥꯝꯒꯤ ꯁꯨꯝ ꯁꯦꯕꯥ ꯇꯧꯕꯤꯔꯤꯕ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯊꯦꯡꯅꯩ ꯑꯋꯥ ꯑꯅꯥ ꯒꯥꯔꯤ ꯌꯥꯗꯕ ꯈꯣꯠꯇꯕ ꯑꯗꯨꯗꯨꯒ ꯏꯁꯥꯅ ꯂꯣꯏꯅ ꯍꯣꯠꯅꯕ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯍꯣꯠꯅꯃꯤꯟꯅꯔꯤ ꯅꯠꯇ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎ ꯒꯥꯔꯤ ꯊꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯁꯄꯣꯔꯠꯁꯨ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯃꯤꯟꯅꯔꯤꯉꯩꯗ ꯃꯔꯛ ꯃꯔꯛꯇ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯦꯅꯥꯁꯤ ꯇꯥꯍꯧꯕ ꯃꯔꯝꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯟꯕꯤꯕ ꯉꯁꯥꯏ ꯄꯦꯅꯥ ꯃꯄꯨꯗꯨꯕꯨ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯩꯕꯤꯕꯒꯨꯝꯕ ꯉꯥꯡꯕꯤꯕꯒꯨꯝꯕꯗꯨꯃ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯤ ꯇꯥꯔꯀꯥꯟꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯁꯥꯐꯔꯅꯤ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯋꯥꯔꯧꯕ ꯐꯔꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯒꯤ ꯏꯅꯥꯎꯒꯤ ꯄꯦꯅꯥꯒꯤ ꯁꯦꯠ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕꯣꯛꯁꯀꯤ ꯑꯩꯈꯣꯏ ꯈꯨꯟꯕꯤꯕꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕ ꯑꯩꯈꯣꯏ ꯂꯝꯗꯤꯡ ꯑꯦꯂꯥꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯒꯨꯅꯃꯅꯤ ꯁꯤꯡꯅ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯌꯥꯝꯅ ꯑꯩꯈꯣꯏ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯋꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯂꯦꯋꯥ ꯀ꯭ꯂꯕ ꯑꯅ ꯀ꯭ꯂꯕ ꯑꯃ ꯂꯩ ꯂꯝꯗꯤꯡꯗꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚ ꯌꯥꯝ ꯑꯣꯏꯕ ꯂꯦꯋꯥ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯁꯤꯡꯖꯃꯩ 360ꯒꯤ ꯌꯥꯝ ꯆꯪ ꯂꯥꯎꯕ ꯇꯤꯝ ꯑꯃꯅꯤ ꯌꯥꯝꯕ ꯑꯣꯖꯤꯠ ꯁꯣꯔꯣꯛ ꯈꯥꯏꯕꯝꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯑꯦꯃꯤꯟꯒꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯁꯨꯃꯥꯏꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯒꯨꯅꯃꯅꯤ ꯁꯤꯡ ꯑꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯃꯥꯅ ꯉꯔꯥꯡꯁꯦ ꯄꯦꯅꯥ ꯑꯃ ꯁꯨꯃꯥꯏꯅ ꯈꯨꯜꯂꯦ ꯑꯗꯣ ꯅꯪ ꯑꯝꯇꯪ ꯃꯄꯨꯗ ꯑꯝꯇꯪ ꯊꯤꯃꯤꯟꯅꯁꯤ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩꯅ ꯈꯟꯊꯕꯔꯨꯕ ꯂꯩꯇꯅ ꯁꯤꯁꯤꯃꯗꯤ ꯃꯄꯨꯗ ꯌꯧꯍꯟꯗꯕ ꯌꯥꯗꯦꯀꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯤꯌꯔ ꯇꯧꯖꯈꯤꯕꯅꯤ ꯑꯗꯨꯏꯗ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯁꯤ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯉꯁꯥꯏꯒꯤ ꯚꯦꯟ ꯑꯃꯅꯁꯨ ꯊꯤꯟꯕꯤꯔꯛꯑꯕꯅꯤꯀꯣ ꯑꯩꯈꯣꯏ ꯃꯦꯖꯤꯛ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯃꯦꯖꯤꯛꯇꯨꯕꯨꯁꯨ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360 ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯗꯨꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯥꯝꯕ ꯁꯤꯡꯖꯃꯩꯒꯤ ꯄꯥꯔꯀꯤꯡꯗ ꯂꯩꯕꯤꯔꯤꯕ ꯌꯥꯝꯕ ꯄꯤꯀꯦ ꯃꯌꯥꯝꯅ ꯄꯤꯀꯦ ꯍꯥꯏꯔꯒꯗꯤ ꯈꯪꯅꯕꯤꯕꯅꯤ ꯄ꯭ꯔꯦꯝ ꯀꯛꯆꯤꯡ ꯇꯥꯕꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯃꯥꯅ ꯃꯦꯟ ꯔꯣꯗꯇ ꯂꯩꯕ ꯀꯧꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯥꯏꯗ ꯂꯣꯏ ꯂꯩꯅꯕ ꯃꯔꯝꯅ ꯃꯥ ꯎꯞꯄ ꯉꯝꯍꯧꯗꯕ ꯂꯝꯁꯦ ꯂꯥꯞꯅ ꯋꯥꯡꯖꯤꯡꯂꯣꯝꯗ ꯍꯥꯏꯒꯠꯂꯛꯄ ꯒꯥꯔꯤꯗ ꯁꯤꯟꯅꯕꯤꯔꯛꯄꯅꯦꯕ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯖꯤꯠꯁꯨ ꯑꯩꯈꯣꯏ ꯇꯔꯥꯝ ꯇꯧꯕꯤꯗꯅ ꯉꯁꯤꯒꯤ ꯄꯦꯅꯥꯁꯤ ꯏꯅꯥꯎꯗ ꯁꯤꯟꯅꯕ ꯉꯝꯗꯣꯔꯤꯅꯤ ꯄꯦꯅꯥꯁꯤ ꯑꯃꯇꯪ ꯈꯨꯠꯁꯤꯟꯅꯁꯦ ꯗꯦꯛꯁꯟ ꯑꯗꯨꯗꯨꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯝ ꯀꯔꯤ ꯌꯥꯎꯏ ꯁꯨꯔꯕ꯭ꯔꯥ ꯅꯪꯅ ꯁꯨꯝ ꯄꯥꯈꯠꯆꯕ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯁꯅꯥꯍꯜꯅ ꯀꯕꯤꯆꯟꯗ꯭ꯔꯅ ꯄꯥꯈꯠꯆꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤꯡꯗꯣ ꯂꯣꯏ ꯁꯨꯅ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝꯗꯁꯨ ꯑꯃꯇꯪ ꯑꯃꯃꯝ ꯄꯨꯊꯣꯛꯑꯒ ꯌꯥꯎꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯨꯃ ꯈꯪꯖꯅꯤꯡꯉꯦ ꯑꯗꯣ ꯄꯦꯅꯥꯁꯤꯁꯨ ꯄꯥꯟꯈꯠꯆꯩ ꯏꯁꯩꯁꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯗꯧꯔꯤꯁꯦ ꯏꯅꯥꯎꯗ ꯑꯩꯈꯣꯏ ꯉꯔꯥꯡ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯥꯍꯧꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯍꯥꯏꯇꯥꯔꯦ ꯁꯤꯡꯖꯃꯩ 360 ꯐꯣꯂꯣꯋꯔꯁꯤꯡꯒꯤ ꯑꯩꯈꯣꯏ ꯔꯤꯀ꯭ꯋꯦꯁꯁꯨ ꯑꯣꯏꯒꯗꯧꯔꯤꯅꯤ ꯑꯗꯨꯒ ꯁꯤꯡꯖꯃꯩ 360 ꯇꯤꯝꯒꯤ ꯃꯦꯝꯕꯔꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯣꯏꯒꯗꯧꯔꯤꯅꯤ ꯏꯁꯩ ꯈꯔ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯨ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯂꯦꯡꯌꯥꯟ ꯐꯤꯁꯤꯡꯁꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯔꯣꯏꯕꯁꯤꯡꯁꯦ ꯑꯗꯣ ꯇꯥꯍꯧꯗ꯭ꯔꯦ ꯃꯁꯤꯡꯗꯨ ꯁꯨꯔꯕ꯭ꯔꯥ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯨꯅꯦ ꯁꯨꯔꯦꯀꯣ ꯐ꯭ꯔꯦꯠ ꯋꯥꯠꯇ꯭ꯔꯣ ꯑꯗ ꯌꯦꯡꯉꯣ ꯑꯇꯣꯞꯄꯗ ꯃꯤꯛꯁ ꯇꯧꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯌꯥꯝꯕꯅꯗꯤ ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯑꯇꯩꯗꯣ ꯁꯣꯝ ꯕꯤꯛꯇ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯤꯔꯣꯅꯦ ꯑꯗꯨꯗꯤ ꯄꯣꯠꯁꯦ ꯁꯨꯔꯦꯅ ꯈꯟꯕꯤꯕ ꯌꯥꯕ꯭ꯔꯥ ꯃꯅꯨꯡꯗ ꯌꯥꯎꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯦꯟꯕꯒꯤ ꯀꯩꯕꯥ ꯁꯥꯃꯩ ꯌꯥꯎꯕꯁꯦ ꯀꯩ ꯂꯦꯡꯌꯥꯟ ꯑꯍꯨꯝꯁꯤꯕꯨ ꯐꯪꯖꯔꯗꯤꯅꯦ ꯂꯦꯡꯌꯥꯟ ꯑꯍꯨꯝꯁꯦ ꯌꯥꯎꯔꯗꯤ ꯌꯥꯔꯦꯕ
ꯁꯦꯝꯕꯤꯕ ꯏꯌꯥꯝꯕ ꯍꯥꯏꯗ꯭ꯔꯥ ꯀꯩꯔꯦ ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏ ꯃꯃꯤꯡꯁꯦ ꯈꯨꯟꯗ꯭ꯔꯥꯛ ꯄꯪꯒꯨꯟ ꯑꯃꯅꯤ ꯁꯤꯡ ꯍꯥꯏꯕꯅꯤ ꯂꯝꯗꯤꯡ ꯑꯦꯂꯥꯡꯕꯝ ꯂꯩꯀꯥꯏꯗ ꯌꯥꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯤꯅ ꯈꯨꯟꯕꯤꯔꯒ ꯑꯩꯈꯣꯏ ꯁꯤꯡꯃꯩ3CCꯒꯤ ꯇꯤꯝ ꯃꯦꯝꯕꯔꯗ ꯈꯨꯠꯁꯤꯟꯅꯕꯤꯔꯛꯄꯅꯤꯀꯣ ꯑꯗꯨꯅ ꯉꯁꯤ ꯑꯗꯨꯝ ꯏꯌꯥꯝꯕꯕꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯊꯥꯒꯠꯆꯔꯤꯕꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯤꯒꯤ ꯄꯣꯠ ꯑꯃ ꯐꯪꯕ ꯃꯇꯝꯗ ꯃꯄꯨꯁꯦ ꯀꯣꯏꯊꯤ ꯊꯤꯃꯤꯟꯅꯁꯤ ꯁꯤꯡꯃꯩ3CCꯅꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯄꯣꯠ ꯑꯃ ꯈꯨꯜꯂꯦ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯒꯤ ꯃꯄꯨꯗ ꯀꯣꯏꯊꯤ ꯊꯤꯔꯒ ꯑꯩꯈꯣꯏ ꯁꯤꯡꯃꯩ3C ꯐꯣꯂꯣꯋꯔꯁꯤꯡꯒ ꯉꯁꯤ ꯐꯥꯎꯕꯗ ꯂꯦꯞꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯑꯁꯤꯅꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯄꯤꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯒꯤ ꯊꯥꯎꯁꯦ ꯑꯩꯈꯣꯏ ꯀꯕꯤꯆꯟꯗ꯭ꯔ ꯀꯔꯤꯗ ꯏꯁꯤꯡꯂ ꯀꯩꯗ ꯁꯤꯖꯤꯟꯅꯒꯦ ꯑꯗꯨꯒꯤꯗꯣ ꯁꯤ ꯄꯦꯅꯥꯒꯤꯗ ꯁꯤ ꯇꯉꯥꯏ ꯐꯗꯅ ꯏꯁꯤꯡ ꯍꯥꯞꯇꯕ ꯌꯥꯗꯦ ꯄꯦꯅꯥꯒꯤꯗꯤ ꯑꯣꯀꯦ ꯏꯁꯤꯡ ꯍꯥꯞꯄꯦꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯊꯥꯎꯔ ꯀꯥꯏ ꯈꯟꯅꯩ ꯑꯈꯪ ꯑꯍꯩ ꯁꯥꯈꯣ ꯊꯥꯎ ꯕꯣꯇꯜ ꯑꯣꯏꯅ ꯁꯦꯝꯃꯒ ꯑꯗꯣ ꯅꯪ ꯁꯤ ꯑꯁ ꯄꯦꯅꯥꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯂꯨꯍꯣꯡꯕ ꯂꯥꯛꯀꯗꯕ ꯂꯨꯍꯣꯡꯒꯕꯒꯤꯗꯨꯗꯤ ꯑꯁ ꯕꯦꯔꯥ ꯀꯥꯅꯤꯀꯣ ꯂꯨꯍꯣꯡꯕꯁꯦ ꯀꯔꯝ ꯀꯥꯟꯗ ꯍꯌꯦꯡꯒꯗꯤ ꯂꯩꯕ꯭ꯔꯥ ꯍꯌꯦꯡꯁꯦ ꯑꯃ ꯂꯩ ꯍꯌꯦꯡꯁꯦ ꯁꯤꯒꯤ ꯄꯦꯅꯥꯁꯤ ꯄꯨꯔꯒ ꯅꯪ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯃꯊꯥ ꯁꯥꯗꯣꯏꯅꯤꯅꯦ ꯄꯦꯅꯥꯕꯨꯗꯤ ꯑꯩ ꯑꯉꯥꯡꯒꯤ ꯁꯨꯝ ꯇꯝꯕꯒꯤꯅꯦ ꯑꯅꯤ ꯑꯍꯨꯝꯗꯤ ꯂꯩꯕ ꯌꯨꯝꯗ ꯑꯣ ꯑꯩ ꯁꯨꯝ ꯂꯩꯁꯜꯂ ꯊꯝꯖꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯁꯨꯝ ꯂꯩꯖꯗꯕ ꯈꯣꯠꯆꯗꯕꯗꯣ ꯑꯩ ꯄꯨꯊꯣꯛꯑꯒ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯍꯥ ꯑꯣꯀꯦ ꯑꯗꯣ ꯁꯤꯒꯤ ꯄꯦꯅꯥꯁꯦ ꯍꯌꯦꯡ ꯄꯨꯔꯒ ꯂꯦꯜꯂꯨꯗꯣꯏꯅꯤꯀꯣ ꯃꯌꯥꯝꯒꯤ ꯁꯧꯒꯜ ꯐꯪꯉꯨꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯏꯁꯩꯁꯦ ꯑꯩꯈꯣꯏ ꯁꯤꯡꯃꯩ3CCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯉꯤꯁꯦ ꯃꯌꯥꯝ ꯐꯣꯂꯣꯋꯔꯁꯤꯡꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯑꯩꯈꯣꯏ ꯏꯁꯩꯁꯦ ꯊꯧꯒꯜ ꯈꯛꯇꯪ ꯐꯪꯕꯤꯔꯝꯃꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯀꯪꯂꯩꯆꯥ ꯏꯅꯥꯠ ꯄꯦꯅꯥ ꯂꯨꯞ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯗꯨꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯐꯪꯕꯤꯔꯤꯕ ꯑꯩꯈꯣꯏ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯑꯗꯨꯒ ꯑꯇꯩ ꯅꯥꯠꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯀꯪꯂꯩꯆꯥ ꯏꯅꯥꯠ ꯄꯦꯅꯥ ꯂꯨꯞꯁꯤꯅ ꯊꯧꯒꯜ ꯐꯪꯕꯤꯔꯤꯕꯁꯤꯡ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯊꯧꯒꯜ ꯈꯛꯇꯪ ꯐꯪꯍꯟꯖꯔꯝꯒꯦ ꯑꯗꯨꯒ ꯕꯨꯗꯨ ꯐꯥꯏꯟ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯇꯨꯡꯗꯗꯤ ꯃꯥꯡꯍꯜꯂꯒꯨꯝꯁꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯁꯤꯡꯃꯩ3CCꯒꯤ ꯁꯨꯃꯥꯏꯅ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯥꯛꯄꯤꯗꯅ ꯑꯃꯨꯛ ꯍꯟꯅ ꯏꯟꯇꯔꯚꯤꯌꯨ ꯂꯧꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯂꯥꯛꯈꯤꯕ ꯌꯥꯏ ꯂꯝ ꯂꯥꯞꯅ ꯂꯥꯛꯄꯤꯔꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯅꯥꯎꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ ꯂꯝꯁꯥꯡꯗꯒꯤ ꯂꯥꯛꯄꯤꯗꯅ ꯂꯥꯞꯄꯨꯗꯤ ꯂꯥꯞꯇꯕꯅꯤ ꯂꯝꯁꯥꯡꯗ ꯁꯥꯏ ꯂꯩꯔꯦꯗ ꯅꯠꯇ꯭ꯔꯥ ꯃꯤꯡꯗꯕꯨ ꯂꯝ ꯁꯥꯡꯖꯕꯩ ꯋꯥꯅꯤ ꯀꯩꯁꯨ ꯂꯥꯞꯇꯕꯅꯤ ꯂꯝꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯧꯖꯤꯛꯇꯤ ꯅꯝꯕꯣꯜꯗꯩ ꯂꯥꯛꯑꯦ ꯅꯝꯕꯣꯜꯗꯒꯤꯔꯥ ꯑꯣꯀꯦ ꯅꯝꯕꯣꯜꯗꯒꯤ ꯅꯝꯕꯣꯜꯗ ꯏꯃꯥꯟꯅꯕ ꯑꯃ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯌꯥꯎꯃꯤꯟꯅꯔꯝꯕ ꯑꯣ ꯑꯗꯨꯗꯤ ꯗꯥꯏꯔꯦꯛ ꯂꯥꯛꯄ ꯏꯁꯩ ꯍꯧꯖꯤꯛ ꯏꯁꯩꯁꯦ ꯀꯔꯝ ꯀꯔꯝꯕ ꯏꯁꯩ ꯇꯧꯅꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯌꯥꯀꯥꯏꯔꯣꯜ ꯀꯥꯏꯁꯨ ꯇꯧꯅꯗꯥꯏ ꯄꯦꯅꯥꯒꯤ ꯑꯣꯏꯇꯥꯔꯗꯤ ꯌꯥꯀꯥꯏꯔꯣꯜ ꯇꯧꯅꯩꯀꯣ ꯅꯨꯃꯤꯗꯥꯡ ꯑꯣꯏꯇꯥꯔꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯉꯥꯛꯄꯤꯕ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯣꯡꯕ ꯌꯥꯕ ꯌꯥꯗꯕ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜꯅꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜꯅꯤ ꯑꯗꯨꯗꯨꯒ ꯑꯐꯕ ꯑꯑꯣꯟꯕ ꯑꯃꯒꯤꯗꯃꯛꯇ ꯅꯝꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯈꯜꯂꯒ ꯁꯦꯝꯕꯤꯕ ꯃꯄꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯡꯃꯩ3CCꯒꯤ ꯑꯔꯥꯟ ꯑꯩꯈꯣꯏ ꯈꯖꯤꯛ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯅꯕ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯂꯥꯏ ꯒꯨꯔꯨꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯝꯅꯀꯣ ꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯑꯩꯈꯣꯏ ꯅꯤꯡꯖꯔꯒ ꯑꯩꯈꯣꯏ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯔꯥꯟ ꯌꯥꯎꯍꯟꯕꯤꯗꯕ ꯑꯗꯨꯗꯨꯒ ꯇꯨꯡꯗꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯖꯕ ꯄꯤꯅꯕꯤꯔꯝꯃꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯝꯖꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯁꯤꯡꯃꯩ3CCꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯗꯨꯅ ꯐꯣꯡꯗꯣꯛꯆꯔꯤ ꯈꯤꯇꯪ ꯌꯥꯀꯥꯏꯔꯣꯜꯅ ꯍꯧꯗꯣꯏꯅꯤꯀꯣ ꯆꯨꯝꯕ꯭ꯔꯥ ꯌꯥꯀꯥꯏꯔꯣꯜꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯟꯅ ꯍꯩꯖꯕꯗꯤ ꯅꯠꯇꯦ ꯁꯨꯝ ꯃꯌꯥꯝꯒꯤ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯌꯥꯏꯌꯦ ꯑꯗꯨꯝ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯕꯤꯌꯣ
hayamai taruni haya animaku inna darin wama sai sapa wangam ting thabana isai ho sai tha jaram sim lei roi sei khonjin yai bidin sidawa inamu puning khagi haurakpagi wani etamna hoirong ning khung ning thibabu phulabada phunda sei isajing ning thau sajing lamai rimba lamai rimbi anigi ipamuna pam hoilo singkana singtam lo augri nang na kolu yu khilchung nang na paudu yu iwang ma bu seinam phading pai masilai lumna seinam chei kaudana lurin mang da tha thakaudana sai tha zarangi singu ibungo 하코용기 라인이 디부 라이닝 통 발리미 마이비 망어 유이부 쿠이몸 라이리 망 하이 빠이봉 싱우 거연라디 라이오이락광 lamli lagamadi madai mahasingu khoyong anila kunbi bang singu khoyong ngalo khada nadarin oibra punim jeremini singu hai pai bu palimi mai be ma yoibunu khoimom lai re ma singu ba khoyong ngalo khada nadarin oibana wangli miku matang singu na thau khal khoyum na lalu maktabu kababu soira kada ngapiu lala kada maktabu kanbiu hairadana nadari wangam saisak pa wang mating thaban nadarin oibana wanglin miku matang singu na thau khan khoyum lalu kana thau maktabu khanbabu hangoi mana lereng phangdaba ngarang ta kokpanga khagum yirum mana sinai dabani khanbiri hairaga nadarin bu soira kada ngakpira mulala kada maktabu kanbi singu khoyung ngalo kada hana hana maktabu thongni jerang tang thamjage yam nu sigre khoi inau thokchom kabichandra khoi lamsang akham mayai lekai degi inau sina khoi lapna khoi singamai da lakpi dana singamai 360 gi studio da lakpi dana mangkhiba penasi yamna harau harau tayam tayam loksan biba yumda pena lising lising lei ta ga su chummi ko yumda pena lising lei ta ga su mangiba pena sing asi khoi gi isormak ni khanna du ga yaukhiba polam sing adu mamal yam labani khanna chenbirak pa singamai 360 na haijaba matamda achinba kaya leiraga su chenbirak paidamakta khoi inau khoi mari maruina mayamna khoi gi inau mari se khoi khara lang bu su yaw ma le ming pallaga yam leve hairak pa inau ichi law sing yam yauri ba ko friend circle sing yam nungai ado mayamna hangbiri se maruina khoi gi kanglei cha inat pena lup haina ming thon dana khoi inau go mayam
ꯃꯌꯥꯝ ꯑꯍꯟꯁꯨ ꯌꯥꯎꯕ꯭ꯔꯥ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯕꯤ ꯆꯟꯗ꯭ꯔꯒꯤ ꯃꯊꯛ ꯑꯣꯏꯕ ꯂꯦꯡꯁꯨ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯤꯀꯣ ꯏꯌꯥꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯗꯅ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤ ꯀꯌꯥ ꯄꯨꯟꯗꯅ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯐꯪꯕꯤꯔꯤꯕ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯊꯕꯛ ꯊꯧꯔꯝ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯂꯒ ꯂꯥꯛꯄꯤꯔꯕꯅꯦꯕ ꯉꯁꯤ ꯐꯥꯎꯕꯗꯀꯣ ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯀꯌꯥꯗ ꯆꯠꯄꯤꯔꯕꯅꯤ ꯑꯇꯣꯞꯄ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯊꯧꯔꯝ ꯀꯌꯥꯗ ꯆꯠꯄꯤꯔꯕꯅꯤ ꯈꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯨꯝ ꯍꯪꯕꯤꯔꯛꯄꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯗꯥꯏꯔꯦꯛ ꯍꯥꯏꯖꯒꯗꯧ ꯅꯠꯇꯦꯀꯣ ꯁꯤꯡꯖꯃꯩ 360ꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯒꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯑꯩꯈꯣꯏ ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯎꯕꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯗꯣꯝꯗ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯑꯣꯔ ꯑꯩꯒꯤ ꯁꯤꯒꯤ ꯅꯥꯍꯨꯠ ꯅꯥꯔꯦꯡꯗ ꯑꯣꯔ ꯑꯇꯣꯞꯄ ꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯂꯥꯛꯄꯤꯌꯨ ꯑꯣꯐꯔ ꯀꯌꯥ ꯄꯤꯕꯤꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯈꯔ ꯌꯥꯝꯅ ꯇꯥꯗ꯭ꯔꯒꯁꯨ ꯈꯔ ꯃꯈꯩꯗꯤ ꯌꯦꯡꯕꯤꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯏꯅꯥꯎ ꯀꯕꯤ ꯆꯟꯗ꯭ꯔꯗ ꯍꯪꯒꯠꯆꯔꯤ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄꯅꯤꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯡꯖꯃꯩ 360 ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯁꯟ ꯇꯥꯔꯦ ꯑꯣꯐꯔꯁꯤ ꯍꯦꯛꯇ ꯅꯤꯖꯩꯗꯅ ꯈꯤꯇꯪ ꯑꯗꯨꯒꯤ ꯃꯇꯥꯡ ꯊꯝꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯩꯕꯥꯛꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯅꯥꯠꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯕꯅꯤꯅ ꯑꯗ ꯃꯩꯇꯩꯁꯤꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯊꯋꯥꯏ ꯌꯥꯎꯕꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯂꯩꯇ ꯂꯥꯏꯔꯕꯁꯤ ꯑꯩꯈꯣই ꯑꯗꯨꯝ ꯌꯦꯡꯖꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯅꯥꯇꯩ ꯆꯥꯗꯕ ꯀꯌꯥꯗꯤ ꯄꯥꯝꯖꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯊꯧꯒꯜꯁꯦ ꯇꯧꯔꯝꯕ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯄꯤꯔꯛꯄ ꯈꯔꯗꯣ ꯑꯗꯨꯝ ꯂꯧꯔꯒ ꯑꯗꯨꯝ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯀꯠꯊꯣꯛꯄꯤꯔꯝꯃꯦꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯦꯡꯖꯔꯒ ꯍꯣꯏ ꯑꯗꯣ ꯁꯤꯡꯖꯃꯩ 360ꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯇꯥꯕꯩ ꯋꯥ ꯀantꯁꯨ ꯅꯠꯇꯦ ꯁꯤꯡꯖꯃꯩ 360ꯒꯤ ꯊ꯭ꯔꯨꯗꯒꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯈꯔ ꯈꯖꯤꯛ ꯍꯟꯕꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯔꯤꯀ꯭ꯋꯦꯁꯁꯤꯅꯤ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯏꯁꯤ ꯌꯥꯝ ꯇꯥꯔꯨꯕꯩ ꯋꯥ ꯅꯠꯇꯦ ꯍꯣꯏ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯑꯃꯨꯛ ꯂꯨꯍꯣꯡꯕ ꯂꯣꯏꯔꯀꯥꯟꯗ ꯃꯣꯏꯅ ꯑꯀꯠꯁꯦꯟꯅ ꯀꯠꯄꯤꯔꯛꯄꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏ ꯁꯦꯟꯅꯤꯡ ꯍꯟꯕꯅ ꯑꯃ ꯂꯩꯖꯩꯑꯕ ꯍꯣꯏ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯟꯖꯔꯝꯃꯦ ꯈꯔ ꯍꯦꯟꯅ ꯑꯗꯨꯝ ꯁꯤꯡꯖꯃꯩ 360 ꯃꯤꯡ ꯄꯟꯕꯤꯔꯛꯄꯁꯤꯡ ꯈꯔ ꯍꯦꯟꯅ ꯍꯦꯛꯇ ꯍꯟꯕꯤꯔꯝꯕ ꯅꯠꯇ꯭ꯔꯥ ꯆꯥꯝꯃ ꯍꯜꯂꯝꯕ ꯌꯥꯔ ꯇꯣꯛꯄꯗꯨ ꯆꯅꯤꯒ ꯍꯟꯕꯤꯔꯝꯕ ꯂꯣꯏ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯅꯤꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯐꯣꯂꯣꯋꯔꯁꯤꯡꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯎꯍꯟꯖꯗꯅ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯆꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯁꯤꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯖꯩ ꯑꯩꯈꯣꯏꯁꯦ ꯑꯝꯕ꯭ꯔꯦꯂꯥ ꯑꯃꯒꯤ ꯃꯈꯥꯗ ꯁꯥꯇꯤꯟ ꯑꯃꯒꯤ ꯃꯈꯥꯗ ꯄꯨꯂꯞ ꯅꯣꯡ ꯇꯥꯔꯀꯥꯟꯗ ꯄꯨꯂꯞ ꯇꯨꯝꯃꯤꯟꯅꯕꯗꯣ ꯑꯗꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯇꯤꯝꯅꯦ ꯍꯥꯏ ꯇꯥꯔꯗꯤ ꯈꯪꯅꯩ ꯍꯥꯏ ꯇꯥꯔꯗꯤ ꯄꯨꯜꯂꯦ ꯍꯥꯏ ꯇꯥꯔꯗꯤ ꯈꯔ ꯈꯖꯤꯛ ꯌꯦꯡꯅꯕꯒꯤꯗꯨꯒꯤ ꯃꯥꯏ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯊꯣꯛꯆꯣꯝ ꯀꯕꯤ ꯆꯟꯗ꯭ꯔ ꯍꯧꯖꯤꯛ ꯏꯁꯩ ꯁꯛꯄꯤꯔꯤꯕ ꯏꯅꯥꯎ ꯑꯗꯨꯒ ꯑꯣꯏꯅꯥꯗ ꯂꯩꯕꯤꯔꯤꯕ ꯌꯦꯠꯇ ꯂꯩꯕꯤꯔꯤꯕ ꯍꯥꯏ ꯇꯥꯔꯦ ꯃꯌꯥꯝ ꯀꯕꯤ ꯆꯟꯗ꯭ꯔ ꯌꯦꯠꯇ ꯂꯩꯕꯤꯔꯤꯕ ꯏꯅꯥꯎ ꯂꯦꯝꯇꯛ ꯇꯧꯔꯒ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯁꯦ ꯈꯨꯠ ꯑꯃ ꯊꯥꯡꯒꯠꯄꯤꯌꯣ ꯑꯩꯈꯣꯏꯒꯤ ꯊꯣꯛꯆꯣꯝ ꯁꯅꯥꯍꯜꯅꯤ ꯑꯩꯈꯣꯏ ꯄꯨꯈꯥꯎ ꯅꯍꯥꯔꯨꯞꯇꯒꯤꯅꯤ ꯑꯗꯨꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯂꯩꯕꯤꯔꯤꯕ ꯏꯅꯥꯎ ꯀꯣꯟꯁꯝ ꯔꯣꯕꯤ ꯕꯤꯁꯅꯨꯄꯨꯔ ꯃꯅꯤꯡ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 3ꯗꯒꯤꯅꯤ ꯆꯨꯝꯃꯤꯀꯣ ꯈꯨꯠ ꯑꯃꯇꯪ ꯊꯥꯡꯒꯠꯄꯤꯌꯣ ꯌꯥꯝ ꯂꯦꯝꯃꯦꯅ ꯍꯥꯏꯔꯛꯈ꯭ꯔꯦ ꯉꯁꯥꯏ ꯃꯌꯥꯝꯅꯀꯣ ꯑꯗꯨꯒ ꯑꯣꯏꯅꯥꯝ ꯑꯃꯔꯖꯤꯠ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗꯒꯤꯅꯤ ꯁꯤꯗꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗ ꯑꯃꯔꯖꯤꯠ ꯅꯠꯇ꯭ꯔꯣꯅ ꯍꯪꯉꯛꯄ ꯌꯥꯎꯏꯀꯣ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯊꯣꯛꯆꯣꯝ ꯁꯅꯥꯍꯜꯁꯨ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯁꯤꯡꯅ ꯁꯅꯥꯍꯜ ꯌꯥꯝ ꯂꯦꯝꯃꯦ ꯇꯧꯔꯛꯄ ꯌꯥꯎꯔꯤꯀꯣ ꯑꯗꯨꯝ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯤꯡ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯤ ꯃꯌꯥꯝꯅ ꯄꯔꯐꯣꯝ ꯇꯧꯔꯛꯄꯁꯦ ꯁꯤꯡꯖꯃꯩ 360ꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯅ ꯊꯥꯖꯗꯅ ꯊꯣꯛꯂꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯅꯔꯤ ꯑꯗꯣ ꯁꯨꯝ ꯉꯁꯤꯒꯤ ꯕꯨꯗꯨ ꯐꯥꯏꯟꯒꯤ ꯁꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯕ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯕꯤꯌꯣꯅ ꯍꯥꯏꯖꯕꯅꯤ ꯀꯩꯁꯨ ꯋꯥꯔꯧꯗꯦꯀꯣ ꯋꯥꯔꯧꯗꯦ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯈꯨꯗꯣꯜ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯀꯪꯂꯩꯆꯥ ꯏꯅꯥꯠ ꯄꯦꯅꯥ ꯂꯨꯞ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯣꯝꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗ ꯑꯗꯣꯝꯒꯤ ꯀꯜꯆꯔꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗ ꯂꯨꯍꯣꯡꯕꯒꯨꯝꯕ ꯅꯥꯍꯨꯠ ꯅꯥꯔꯦꯡꯒꯨꯝꯕ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯔꯤꯡꯗ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡꯁꯤꯕꯨ ꯀꯧꯕꯤꯕ ꯌꯥꯕ ꯇꯥꯟꯖꯥ ꯂꯩꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯤꯡꯖꯃꯩ 360ꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯝꯖꯔꯤꯕ ꯑꯁꯤꯒꯤ ꯀꯦꯞꯁꯟꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯞꯄꯤꯕꯅꯤ ꯑꯗꯨꯗ ꯀꯣꯜ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎ ꯑꯗꯣꯝꯒꯤ ꯁꯦꯕꯥ ꯁꯣꯏꯗꯅ ꯐꯪꯍꯟꯖꯒꯅꯤ ꯑꯩꯈꯣꯏꯅꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯑꯗꯨꯝ ꯁꯤꯡꯖꯃꯩ 360ꯒꯤ ꯈꯨꯠꯊꯥꯡꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯑꯣꯐꯔ ꯄꯤꯕꯤꯒꯅꯤ ꯌꯥꯝ ꯄꯤꯕꯒꯤ ꯋꯥ ꯉꯥꯛꯇꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃ ꯑꯉꯝꯕ ꯁꯄꯣꯔꯠ ꯇꯧꯅꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯒꯤ ꯃꯐꯝ ꯊꯝꯖꯒꯦ ꯃꯊꯪꯒꯤ ꯏꯁꯩꯁꯦ ꯀꯔꯤ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯒꯤꯗ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯠꯅꯔꯤꯕ ꯄꯦꯅꯥꯒꯤ ꯁꯦꯠ ꯆꯠꯄ ꯂꯥꯡꯗꯦꯟꯒ ꯄꯨꯂꯞ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔ ꯑꯆꯧꯕ ꯄꯨꯔ ꯁꯥꯎꯟ ꯁꯤꯁꯇꯦꯝꯒꯁꯦ ꯄꯨꯂꯞ ꯁꯦꯠ ꯑꯣꯏꯅ ꯆꯠꯇꯥꯏꯅꯦ ꯆꯠꯂꯤꯀꯣ ꯑꯗꯣ ꯀꯔꯤ ꯏꯁꯩꯒꯗꯤ ꯁꯨꯝ ꯁꯛꯑꯒꯗꯤ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯄ ꯌꯥꯕꯒ ꯂꯩꯕꯒꯦ ꯃꯊꯪꯁꯦ ꯀꯔꯝꯕ ꯏꯁꯩꯗ ꯑꯣꯏꯅ ꯄꯥꯏꯁꯤꯒꯦ ꯑꯗꯨꯝ ꯐꯖꯕ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨꯕ ꯖꯇ꯭ꯔꯥ ꯍꯥꯏꯇꯥꯔꯦ ꯕꯣꯔꯒꯤ ꯕꯣꯔ ꯖꯇ꯭ꯔꯥ ꯕꯣꯔ ꯖꯇ꯭ꯔꯥ ꯑꯔꯣꯏꯕꯒꯤꯁꯦ ꯁꯤꯗꯨꯃꯒ ꯑꯗꯨꯝ ꯄꯥꯝꯅꯩ ꯃꯤꯅ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯩꯈꯣꯏꯒꯤ ꯕꯣꯔ ꯊꯣꯛꯄꯁꯦ ꯁꯤꯁꯤꯒ ꯑꯣꯀꯦ ꯕꯣꯔ ꯊꯣꯛꯄꯁꯤꯃꯁꯨ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯣ ꯂꯥꯛꯄꯤꯔꯤꯉꯩ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯂꯝꯁꯥꯡ ꯇꯥꯅ ꯂꯥꯛꯇꯅ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯕꯤꯁꯦꯝꯄꯨꯔꯗꯩ ꯂꯥꯛꯄꯤꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯅꯝꯕꯣꯜꯗꯩ ꯍꯥꯏꯕ꯭ꯔꯥ ꯑꯣꯀꯦ ꯑꯦꯅꯤꯋꯦꯔ ꯂꯩꯕ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯏꯟꯇꯔꯚꯤꯌꯨ ꯂꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯍꯦꯛꯇ ꯐꯪꯉꯛꯇꯕꯁꯨ ꯌꯥꯏꯑꯕꯀꯣ ꯂꯥꯛꯄꯤꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯕ ꯍꯧꯖꯤꯛꯀꯤ ꯕꯣꯔ ꯖꯇ꯭ꯔꯥꯁꯦ ꯍꯥꯟꯅ ꯇꯧꯃꯤꯟꯅꯔꯁꯦ ꯑꯍꯥꯟꯕꯗ ꯌꯥꯏꯀꯣ ꯇꯦꯟꯇꯛꯅ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯌꯥꯎꯃꯤꯟꯅꯕ ꯌꯥꯗꯣꯏꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯐꯝꯕ ꯂꯩꯔꯣ ꯌꯥꯏꯀꯣ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯌꯥꯎꯕꯤꯔꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯃꯌꯥꯝꯁꯦ ꯌꯥꯎꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯈꯨꯗꯣꯜ ꯇꯝꯖꯔꯤꯗꯣ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯏꯅꯥꯎꯁꯤꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯀꯪꯂꯩꯆꯥ ꯏꯅꯥꯠ ꯄꯦꯅꯥ ꯂꯨꯞ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯔꯤꯕ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯃ ꯏꯌꯥꯝꯕ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯒ ꯂꯝꯗꯝ ꯑꯁꯤꯗ ꯑꯅꯧꯕ ꯌꯥꯋꯣꯜ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯅꯥꯎꯁꯤꯡ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯁꯤꯌꯔ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯄꯨꯂꯞ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ
hồ cưng ly pi bao hồ cưng ly pi bao yai phang si guru nu mi ta yai phang si guru nu mi ta mara lu hong sa lagi mara lu hong sa lagi pai manung de khanduna pai manung de khanduna ting ban bagi mapu kuruna ting ban bagi mapu kuruna mapana mangul khinjungla mapana mangul khinjungla sanala phalil mathata sanala phalil mathata wanglina phang phang lang khari wanglina phang phang lang khari kanglina miyam punama kanglina miyam punama kanglina yaya laurasi kanglina yaya laurasi laurasi da ho ho laurasi da lai gi masa athuiba lai gi masa athuiba wang ba ning thu ban jumba wang ba ning thu ban jumba sagai gi na pi baharil sagai gi na pi baharil kaya da ning thi zabano kaya da ning thi zabano ngore koi thunjili ngore koi thunjili kumna taba purini kumna taba purini sinauna lasing phaijumni sinauna lasing phaijumni angobasari liyan oi angobasari liyan oi wang la lui bi singjao wang la lui bi singjao mana pung la pa min gong mana pung la pa min gong sang dam ning ai lai ti dam sang dam ning ai lai ti dam awang na ko ru lui bi si awang na ko ru lui bi si nung au paring paring ta ba gong nung au paring paring ta ba gong pan thau ling su tin bi re pan thau na ling su tin bi re pan thau na ling su tin la re pan thau ling su tin la re lai gi ma sa athui ba wang ba ning thu pan jung ba lai gi ma sa athui ba wang ba ning thu pan jung ba sa gai gi na pi bari kaya da ning thi zabano sa gai gi na pi bari kaya da ning thi zabano hay hay a son duna yang dong na khung hoi tam la se hay hay a son duna yang dong na khung hoi tam la se Okay. Hoziki yam nungsi yam phazei hoziki matik sina khoi board jatra gi board tholakpagi oigadoi ni ko hai board jatra hai di board tholam dai hai ta yum dagi tholai khungsan la khongsan ba horok pe matek toi dora okay adoi targadi khoi gi board thokpagi su isai ma leibra tongan ba kamai toi lai
โอเคโบทกไปมาเตียกตัวสุดดุมเตาริงมันนุ่งเสียดุมซาริงมันนุ่งเสียเยอะเลยสิใหญ่กว่าพยายามสินะดุมพยายามแต่คุยอีเต้าสิ่งยามเยียงลีมารวยนะคุยอีเต้ามารีสิกีกว่าอิมานว่าสิ่งยามโยมมาเยียงกับเมนสุนนุ่งไงนุ่งไงว่ากับเมนสิ่งยามไหลตัวก็ฮอเรียนยมแต่คุยนะคุยกับเมนสุนยามเยียงจะได้ตัวก็ไม่ยามกินมารักแต่ไม่ยามนะอีบีบ้ามาตั้งแต่อิมานว่าโอยตายก็สู้ไม่ยามกินมามังแต่ทรกไปให้ไปสิตาบูคุยสิ่งจะไม่ทรีสิมังทรกไปให้เสคุยสิ่งไม่ทรีสิ follower สิ่งอิมานแต่หลังกันด้วยนี่ตัวน่ะอิมานว่าโอยตายสุ casual talk สิ่งตัวยาริมาใครดีคุยไม่ยามมังแต่ป่าว่านุ่งไงแต่ว่าให้ว่าตาสิ่งซีซันบิรักตันว่าคุยสิ่งจะไม่360กี่ไม่ใครดีกี่มาหากินอุชิระบะมารุมาปังสิ่งดาคุยทำจะเก๋คุยนอกสิ่งมาทั้งกี่คุยบวชถกปะกี่ใช่สิมังโตเลยสิใหญ่กว่าข้าถูกสุรชันเอาไว้แต่ยุ่มในเราสิโอเรนเทียงมันหันแล้วแต่สิ่งจะไม่360ยามันผ้าอะไรแต่ละยุ่มหลักกว่าที่อย่างเงี้ยเราให้นี่วะชนะหัลเซ่ไอ้มาแบบเทจักกว่าคุยชนะหัลเซ่เป็นชนะหัลเซ่ก็มันโอชนะหัลอันนี้ชุบะชนะหัลจุมีกว่ามาสิเป็นเลนบ่ให้บราเป็นตะเลนเซ่นะไม่เอานะก็ได้รีเควสต์เอาเลยให้ไว้เดี๋ยวด้วยสู้รีเควสต์นี่ไม่เอาคุยดีอย่างบีรีไม่เอากินสมทวายสุภาพแต่ไม่ยาเด็ดนะอันนั้นรันเนนลิซัมนะให้รักกันดีกว่าชนะหัลกี่เป็นแต่คงกันเซ่ให้ดูคงกันเซ่ดูก็สมให้ใบแต่ไม่เอากินทวายเนี่ยอิสระวินโตวิโรเขาจะกี้คุยกี้บอร์ทกปกี้ใช้ไว้ตัวนี้ก็สิ่งเสียHãy subscribe cho kênh Ghiền Mì Gõ để không bỏ lỡ
Chanana Kunde Kuntari Lupa Kunga Kunsili Lupana Kunde Kunsili Salayindi Sidabang Salayindi Sidaban Nupuna Singkai Pangbalang Nupuna Singkai Pangbalang Lupana Pambal Matatang Lupana Pambal Matatang Iwanglina Pampam Langkibang Wanglina Pampam Langkibang Hey Haya Hainabu Hey Haya Hainabu Haurasida Oh Haurasida 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 yam sang bai sai di ma le ten ni ten sale mayam da su ko na request tok jab to yam ten tak pa ten tak poi na tham bi yo hai da na koi gi yam nungai koi nau koi gi chana hal na su koi len le lak pa se mayam thwa yaw na mayam na su message se hanjan na ibirak pa friend su yaw ri ko koi mayam da koi na su symmetry si gi live stream da message hanjan ibirak pa se ta seng na koi gi adong gi budi right ni doi tar su mayam gi atop pa gi su room khara pizza boy na koi na koi gi sumai na to ba se yari ge makhai de to bi ga no amu mutang irak matam da mayamna tanja cha ta de khoi su soidana adongi comment adu ishorna bu tam tar soidana pick up tawjage hanjan na comment ibirek pasima de khoi da su khatang disturb oi do yeng biriba mayam da su khatang nungairam dau man de haba sima thamjage yari mankhai comment se amamam khatang ibirek number norok na ning singjari aduga thokjom sana halna khoi gi pena khong ba se yam ikai bra imana bai mayam mang da nong ta di khong de ado ngasi je request tawri se mayam mang da nong ta khong de do ngasi khong ba u ba si da yam nungai yam harawi na hai yum da dum khong da bra kamai to pena pai ba se ikai bra mayam mang da pena tammi ka hai ba se adum isadi ikai ba gum phau bra kari hai bin ning ta hai bio ꯑꯗꯨꯒꯤ ꯗꯤ ꯅꯠꯇꯦ ꯑꯩꯁꯦ ꯀꯩꯅꯣ ꯑꯁꯦꯡꯕꯩ ꯍꯥꯏꯔꯗꯤ ꯏꯀꯥꯏꯕꯒꯤꯗꯤ ꯅꯠꯆꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯃꯛ ꯍꯧꯖꯤꯛꯁꯦ ꯑꯩ ꯀꯩꯅꯣ ꯇꯥꯏꯌꯟ ꯁꯥꯏꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯂꯩꯖꯩꯑꯕ ꯍꯣꯏ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯃꯐꯝꯗꯨꯗ ꯁꯨꯝ ꯂꯦꯟꯕꯗꯣ ꯅꯨꯡꯉꯥꯏꯖꯗꯗꯅ ꯑꯩꯁꯦ ꯌꯨꯝꯗꯅ ꯑꯅꯝꯕ ꯑꯣꯏꯅ ꯑꯣꯏꯖꯕ ꯑꯗꯨꯅ aha okay tanja chadadana hai tare ne aha okay ado mathang sumaina sum laktana khoi gi sum ngasi gi se khoi gi hojiki matek to khoi board thokpagi ni ko mayam gi thamoi da sum khoi inau kabi chandra da hangjage kabi chandra na khoi lead toroga leibi bani na mayam gi thamoi da khoi thaina de hauna sum chatnarak pi da dhon achoba thinbagi makhon dong thilakanda khoi gi board gi kaina gi thamoi ni khairim ne ba hojiki awon basida isida khoi meitai gi maroina chanabi sing lak matam da langden thillaga hanagi dhon gi thillak matam da khoi thamoi da nik pase langden sina sinba khara ngamak labra kayam kui nagri changi da ge pura replace taw matam da khoi kabi chandri wakhalon da kari lai mayam da gadi kari phongdok piningi awon basigi matang da ꯑꯑꯣꯟꯕꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯣꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯉꯋꯥꯏ ꯗꯟꯕꯦꯟ ꯃꯍꯨꯠ ꯁꯤꯜꯂꯝꯕꯗ ꯍꯧꯖꯤꯛꯇꯤ ꯄꯦꯅꯥ ꯂꯥꯡꯗꯦꯟꯁꯤꯅ ꯑꯌꯥꯝꯕ ꯃꯍꯨꯠ ꯌꯥꯝ ꯁꯤꯜꯂꯒ ꯍꯧꯖꯤꯛ ꯄꯥꯝꯅ ꯆꯠꯅꯕ ꯏꯅꯥꯁꯤ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯀꯟꯅꯕꯒꯤꯗꯃꯛꯇ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯄꯤꯔꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯋꯥꯏꯗꯤ ꯑꯃ ꯑꯅꯤꯗꯪ ꯆꯠꯄꯗ ꯌꯥꯝ ꯋꯥꯅ ꯊꯣꯛꯑꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯕꯦꯟ ꯂꯤꯡꯈꯠ ꯃꯥꯒꯤ ꯂꯝꯗ ꯂꯤꯡꯈꯠꯂꯤꯕꯁꯤꯡꯁꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯊꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯨꯍꯣꯡꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯅꯤ ꯐꯪꯅꯕ ꯑꯍꯨꯝ ꯐꯪꯅꯕ ꯐꯪꯅꯗꯕꯕꯨ ꯌꯥꯎꯋꯦꯕ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯑꯣꯟꯕ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ samna mayamnasu se samna harbada koi comment ibirei sarungbam tonina haibirei se nahagi lohom do idura nahagi lohom do ni ko ma haibirei se brother sing pen le nahan aigi lohongba date 7 February 2022 da nakhoina seba tawiramba se ai ta sengna pele mi khuding na phajai hai kai wafam thabini board ni ko comment pirei se tak haibiyo ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯦ ꯑꯃꯔꯣꯝꯗꯗꯤ ꯏꯅꯥꯠ ꯅꯨꯡꯁꯤꯕꯅꯤꯅ ꯈꯟꯖꯔꯒ ꯍꯔꯥꯎꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯅꯗꯤ ꯈꯟꯖꯗꯦ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯏꯅꯥꯠ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯈꯟꯖꯔꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯏꯅꯥꯠ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ okay hangning bo hang se yam lei ado inausingsu thenginabani mayam gi sum apamada hai tare khoi nupi miyum da lae nupi miyum da bor se changakkhra matungda nupi se puthorokpagi sai ama leibra nupi puthorokpai sai sakpana nungai ga or atopa nakhoi gi sum convenience da hai tai kari lei mayam sum comment ibirakpada nupi puthorokpagi sai se khara nungsibra khatang adugi matem tang tawbiba yabra
ꯌꯥꯝ ꯁꯥꯡꯗꯕꯤꯗ นุ่งเสียดูก็ทิลำไดสิกะ ꯊꯤꯜꯂꯝꯗꯥꯏꯗꯨꯁꯨ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯄꯨꯊꯣꯔꯛꯄꯩ ꯃꯇꯦꯛꯇꯣ ꯑꯗꯨꯗꯪꯒ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360 ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯥꯛꯄꯤꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯊꯧꯒꯜ ꯐꯇꯪ ꯐꯪꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯅ ꯇꯥꯖꯧꯕ ꯍꯥꯏꯁꯦ ꯁꯤꯡꯖꯃꯩ 360 ꯐꯣꯂꯣꯋꯔꯁꯤꯡ ꯇꯥꯃꯤꯟꯅꯗꯣꯏꯅꯤꯀꯣ ꯏꯁꯩꯁꯦ ꯃꯇꯤꯡ ꯊꯣꯛꯅꯗꯤ ꯁꯛꯄ ꯉꯝꯗꯦ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯕꯤꯌꯣ ꯁꯨꯝ ꯈꯨꯖꯨ ꯄꯥꯛꯄ ꯊꯨꯀꯠꯄ ꯏꯀꯥꯏꯕ ꯑꯃ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯅꯣ ꯌꯨꯝꯃꯛꯅꯤ ꯈꯜꯂꯨ ꯀꯩꯗꯧꯔꯒꯦ ꯁꯤꯡꯖꯃꯩ 360 ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯃꯅꯤꯄꯨꯔ ꯃꯌꯥꯝꯒꯤꯅꯤ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯣꯄꯟ ꯇꯧꯖꯔꯛꯈꯤꯗꯣꯏꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯂꯥꯡꯗꯦꯟꯒꯨꯝꯕ ꯌꯥꯎꯔꯝꯃꯕ ꯈꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯗꯝꯁꯤ ꯌꯥꯎꯒꯅꯤꯀꯣ ꯅꯣꯡꯃ ꯇꯥꯟꯖꯥ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯝꯃꯤꯟꯅꯁꯤ ꯂꯥꯡꯗꯦꯟꯒ ꯌꯥꯎ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯈꯤꯇꯪ ꯆꯥꯎꯍꯟꯖꯔꯛꯈꯤꯒꯦꯕ ꯃꯌꯥꯝꯒꯤ ꯕ꯭ꯂꯦꯁꯤꯡꯁꯨ ꯅꯤꯖꯔꯤ ꯑꯩꯈꯣꯏ ꯁ꯭ꯇꯥꯔ ꯊꯥꯕꯤꯔꯛꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯤꯡꯖꯃꯩ 360ꯅ ꯒ꯭ꯔꯣ ꯇꯧꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯅꯤ ꯃꯌꯥꯝꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯁ꯭ꯇꯥꯔ ꯊꯥꯕꯤꯔꯛꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯩꯅꯣ ꯊꯣꯛꯂꯛꯄꯒꯤꯁꯤ ꯍꯧꯖꯤꯛꯇꯤ ꯐꯥꯏꯔꯦꯟ ꯊꯥꯅꯤꯅ ꯐꯥꯏꯔꯦꯟ ꯑꯩꯈꯣꯏꯗꯤ ꯊꯥꯖꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯩꯊꯥꯅꯩꯌꯦꯕ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯁꯤ ꯍꯥꯏꯐꯦꯠꯇꯪ ꯃꯇꯦꯡ ꯈꯔ ꯂꯧꯈꯠꯆꯒꯦ ꯐꯥꯏꯔꯦꯟ ꯊꯥꯅꯤꯅ ꯐꯥꯏꯔꯦꯟ ꯊꯥꯗ ꯁꯩꯊꯥꯕ ꯑꯃ Hayrin tadi tanım si ningone yumna unba tha yaurali Hayrin thana lapad ningun yumna unba tha yaurali hayrin tha Koronaran wangayrali sabi mamze pamuwa Koronaral wahirali shabi maje pamuwa sanana pangambal langkhari isabi mangai kai panglagi Chanana phambal lamkari ishabi mai kai banglagi isabi mai kai panglagi phairena thana la pangda ishabi mai kai banglagi bhaire thana lapda taibangna pangi mapu singuna nangi kusina taibangna pangi mapu singuna nangi khushina punsina leipul oi jaba yai phana thousand pibiyo Punsina leipul oi jawa yai phana thoujara bibiyu sumama tem thamjage ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯀꯃꯦꯟꯇ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯀꯃꯦꯟ ꯈꯔꯁꯨ ꯁꯨꯝ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤ ꯊꯣꯏꯊꯣꯏꯅ ꯑꯩꯈꯣꯏ ꯀꯃꯦꯟ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯊꯝꯕꯤꯔꯛꯏ ꯁꯦꯡꯅ ꯕ꯭ꯔꯣ ꯑꯩꯁꯨ ꯃꯨꯁꯂꯤꯝ ꯃꯆꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯀꯤ ꯄꯦꯅꯥ ꯃꯈꯣꯜꯁꯤ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯕ꯭ꯔꯣ ꯍꯥꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯤ ꯄꯦꯅꯥ ꯍꯥꯏ ꯇꯥꯔꯗꯤ ꯃꯩꯇꯩ ꯉꯥꯛꯇꯒꯤꯁꯨ ꯅꯠꯇꯦ ꯄꯦꯅꯥ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯟꯇ꯭ꯔ ꯑꯁꯤꯅ ꯃꯥꯂꯦꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯕꯨ ꯁꯛ ꯇꯥꯛꯂꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯖꯟꯇ꯭ꯔ ꯑꯃꯅꯤ ꯍꯥꯏꯕꯁꯤꯃ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯐꯪꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯒ ꯀꯕꯤꯆꯟꯗ꯭ꯔ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯕꯨ ꯁꯛ ꯇꯥꯛꯂꯤꯕ ꯑꯗꯨꯒꯨꯝꯕ ꯖꯟꯇ꯭ꯔ ꯑꯃꯅꯤ ꯄꯦꯅꯥ ꯍꯥꯏꯕꯁꯦ ꯁꯤꯗꯩꯁꯤꯗ ꯃꯩꯇꯩ ꯉꯥꯛꯇꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯖꯟꯇ꯭ꯔ ꯑꯃꯅꯤ ꯍꯥꯏꯕ ꯃꯇꯥꯡꯁꯤꯗ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯏꯅꯥꯎꯅ ꯈꯔ ꯍꯦꯟꯅ ꯈꯪꯕꯤꯕꯅꯤꯅ ꯑꯩꯁꯦ ꯌꯥꯝ ꯀꯟꯅ ꯈꯪꯖꯕꯗꯤ ꯅꯠꯇꯦ ꯁꯨꯝ ꯑꯍꯟꯁꯤꯡ ꯃꯇꯨꯡ ꯏꯟꯅꯖꯔꯒ ꯁꯨꯝ ꯆꯠꯆꯔꯛꯄꯗꯣ ꯑꯍꯟꯁꯤꯡ ꯍꯥꯏꯕꯤꯔꯛꯄ ꯇꯥꯛꯄꯤꯔꯛꯄꯁꯦ ꯄꯦꯅꯥ ꯍꯥꯏꯕꯁꯦ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯅꯨꯡ ꯄꯥ ꯅꯥꯏꯅ ꯆꯠꯄ ꯑꯃꯈꯛꯅꯦꯅ ꯍꯥꯏꯖꯒꯦ ꯑꯗꯨ ꯄꯦꯅꯥ ꯍꯥꯏꯕ ꯄꯣꯠꯁꯤꯗꯩꯗ ꯃꯥꯂꯦꯝꯕꯨ ꯁꯛ ꯇꯥꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯄꯦꯅꯥ ꯍꯥꯏꯔꯤꯕ ꯋꯥꯍꯟꯊꯣꯛ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯗ ꯂꯩꯁꯦꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯑꯣꯏꯅ ꯂꯥꯛꯑꯀꯥꯟꯗ ꯃꯤ ꯑꯣꯏꯅ ꯂꯥꯛꯑꯀꯥꯟꯗꯀꯣ ꯑꯗꯨ ꯑꯃꯔꯣꯝꯗ ꯇꯥꯏꯕꯪꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯇꯥꯔꯦ ꯑꯅꯤꯁꯤꯅ
ꯑꯩꯈꯣꯏ ꯌꯨꯝꯗꯩ ꯆꯥ ꯇꯝꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯆꯤꯡꯁꯤꯜꯂꯒ ꯋꯥꯍꯟꯊꯣꯛ ꯑꯃ ꯊꯝꯅꯩꯌꯦꯕ ꯑꯗꯨ ꯄꯦꯅꯥꯁꯦ ꯂꯥꯏꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯍꯟꯁꯤꯡꯅ ꯇꯥꯛꯄꯤ ꯍꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤꯁꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯄꯦꯅꯥ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯤꯔꯤꯕ ꯍꯣꯏ ꯃꯅꯤꯄꯨꯔꯕꯨ ꯁꯛ ꯇꯥꯛꯂꯤꯕ ꯑꯗꯨꯒꯨꯝꯕ ꯖꯟꯇ꯭ꯔ ꯑꯃꯅꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯗ ꯁꯨꯝ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯖꯔꯝꯕꯅꯤ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯤꯔꯤꯕꯗꯨꯃꯛ ꯑꯩꯈꯣꯏ ꯃꯩꯇꯩ ꯉꯥꯛꯇꯒꯤ ꯅꯠꯇꯕꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯅꯤ ꯍꯥꯏꯕꯗ ꯃꯌꯥꯝ ꯊꯣꯏꯗꯣꯛꯅ ꯑꯔꯥꯟꯕ ꯂꯩꯔꯣꯏ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯟꯇꯣꯁ ꯈꯨꯔꯥꯏꯖꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯀꯅꯥꯗ ꯏꯀꯥꯏꯔꯤꯅꯣ ꯁꯅꯥꯍꯜ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯇꯧꯔꯤꯗꯨꯕꯣ ꯍꯥꯏ ꯀꯔꯤ ꯍꯥꯏꯕꯅꯤ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯇꯧ ꯏꯀꯥꯏꯕ ꯐꯥꯎꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯉꯛꯏ ꯅꯨꯡꯉꯥꯏ ꯏꯃꯥꯟꯅꯕꯁꯤꯡꯁꯤꯅꯤꯀꯣ ꯃꯔꯨꯑꯣꯏꯅ ꯌꯦꯡꯕꯤꯔꯤꯁꯦ ꯃꯔꯨꯑꯣꯏꯅ ꯌꯥꯝ ꯍꯥꯏꯔꯛꯈꯤꯅꯤ ꯍꯌꯦꯡ ꯆꯠꯂꯀꯥꯟꯗ ꯑꯗꯨꯒ ꯌꯥꯝ ꯐꯖꯕ ꯀꯃꯦꯟ ꯑꯃ ꯂꯥꯛꯄꯅꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯌꯨꯝꯅꯥꯝ ꯔꯕꯤꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯌꯥꯝꯅ ꯐꯖꯅ ꯁꯛꯏ ꯑꯗꯨꯅ ꯑꯩꯅ ꯅꯍꯥꯛꯇ ꯀꯣꯕꯤ ꯁꯥꯛ ꯆꯥꯛꯀꯧꯒꯦ ꯏꯇꯥꯎ ꯍꯥꯏꯔꯤ ꯏꯇꯥꯎꯁꯤꯡꯅ ꯍꯥꯏꯔꯛꯏꯅꯤ ꯀꯣꯕꯤ ꯁꯥꯛ ꯆꯥꯛꯀꯧꯒꯦ ꯍꯥꯏ ꯏꯆꯝ ꯆꯝꯕ ꯇꯣꯛꯅꯤ ꯑꯗꯨꯝ ꯆꯥꯛꯀꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯀꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯤ ꯄꯨꯊꯣꯔꯛꯄꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯇꯦꯛ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁꯤꯇꯤ ꯆꯅꯝꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯈꯣꯜꯂꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯕ꯭ꯔꯣꯁꯤꯡꯁꯤ ꯏꯁꯥꯃꯛ ꯄꯥꯈꯪ ꯆꯪ ꯂꯥꯎꯅ ꯂꯩꯖꯔꯤ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯂꯝꯕꯗꯗꯤ ꯑꯩꯒꯤꯁꯨ ꯏꯅꯥꯠꯀꯤ ꯑꯣꯏꯅ ꯄꯦꯅꯥꯁꯤ ꯑꯣꯏꯅ ꯇꯧꯖꯒꯦ ꯍꯥꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯑꯣꯟꯕ ꯑꯃꯗꯤ ꯂꯥꯛꯄ ꯃꯥꯜꯂꯤ ꯍꯥꯏꯗꯤ ꯄꯦꯅꯥꯒꯤ ꯁꯩꯁꯛꯁꯤꯡꯁꯨ ꯄꯥꯝꯕ ꯄꯦꯅꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯜꯁꯦ ꯇꯥꯔꯒ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯄꯥꯝꯕ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯅꯪ ꯑꯑꯣꯟꯕ ꯑꯃꯗꯤ ꯂꯥꯛꯄ ꯃꯥꯜꯂꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯔꯨꯑꯣꯏꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯗ ꯀꯔꯤ ꯋꯥꯐꯝꯒꯗꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯄꯦꯅꯥꯒꯤ ꯏꯍꯨꯟ ꯄꯦꯅꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯔꯛꯄ ꯃꯇꯝꯗꯅꯦ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯈꯛꯀꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯩꯗ ꯄꯦꯅꯥꯒꯤ ꯅꯨꯡꯗ ꯆꯦꯜꯂꯤꯕ ꯋꯥꯍꯟꯊꯣꯛꯁꯤꯅ ꯄꯤꯔꯤꯕꯁꯦ ꯄꯦꯅꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯏꯊꯤꯜ ꯑꯃ ꯐꯥꯎꯍꯜꯂꯦꯕ ꯁꯤꯒꯤ ꯏꯊꯤꯜꯁꯦ ꯐꯥꯎꯔꯀꯥꯟꯗꯅꯦꯕ ꯅꯨꯡꯁꯤꯕꯅꯤ ꯈꯪꯗꯦ ꯃꯉꯣꯟꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅꯤ ꯈꯪꯗꯦ ꯃꯥꯒꯤ ꯁꯩꯁꯛꯀꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯂꯩꯔꯦꯀꯣ ꯇꯣꯉꯥꯟꯅ ꯄꯦꯅꯥꯒꯤꯁꯤꯗ ꯃꯥꯒꯤ ꯃꯒꯨꯟ ꯑꯃꯈꯛ ꯌꯥꯎꯖꯔꯤꯕ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯃꯈꯛ ꯄꯣꯛꯍꯜꯂꯦꯕ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯄꯦꯅꯥꯁꯤꯒꯤ ꯂꯧꯔꯒ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯗꯁꯨ ꯆൂꯔꯒ ꯂꯩꯌꯦꯕ ꯅꯨꯡꯁꯤ ꯆꯥꯎꯕꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯌꯥꯎꯔꯒ ꯑꯗꯨꯗꯨꯅ ꯃꯩꯇꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯦꯅꯥꯒꯤ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯣ ꯕꯤꯁꯅꯨꯄꯨꯔ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯋꯥꯔꯗ ꯅꯝꯕꯔ 3ꯗꯒꯤ ꯀꯣꯟꯁꯝ ꯔꯨꯕꯤ ꯋꯥꯐꯝ ꯈꯛꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯛꯎꯅꯦ ꯃꯌꯥꯝꯅ ꯏꯇꯥꯎꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯂꯥꯏꯚꯁꯦ ꯌꯦꯡꯉꯤꯅꯤꯀꯣ ꯋꯥꯐꯝ ꯈꯛꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯔꯣꯕꯤ ꯈꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤꯗ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯁꯤꯟꯗꯅ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯁꯨꯃꯥꯏꯅ ꯈꯣꯡꯒꯣꯏꯅꯕꯁꯦ ꯀꯔꯤ ꯐꯥꯎꯏ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯉꯁꯤꯁꯦ ꯁꯨꯝ ꯈꯪꯗꯦ ꯊꯥꯖꯗꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯤꯗꯣ ꯇꯥꯏ ꯍꯥꯏꯗꯤ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯑꯗꯣ ꯏꯇꯥꯎꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯄꯅꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯩꯈꯣꯏ ꯋꯥꯍꯪ ꯑꯃꯁꯨ ꯍꯪꯕꯤꯔꯛꯄꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯀꯪꯂꯩꯆꯥ ꯏꯅꯥꯠ ꯄꯦꯅꯥ ꯂꯨꯞ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯂꯨꯞ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯗꯩꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌా ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯤꯝꯕꯨꯗꯤ ꯃꯔꯤꯕꯨꯗꯤ ꯎꯖꯔꯦ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯒꯤ ꯃꯥꯡꯁꯤꯗ ꯎꯃꯤꯟꯅꯔꯤꯁꯦꯀꯣ ꯑꯗꯣ ꯃꯤ ꯀꯌꯥꯒꯗꯤ ꯄꯨꯜꯂꯒꯗꯤ ꯁꯤꯒꯤ ꯂꯨꯞꯁꯦ ꯁꯦꯝꯕꯤꯕꯅꯣ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯆꯠꯄ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯂꯨꯍꯣꯡꯕꯒꯨꯝꯕ ꯆꯠꯄ ꯃꯇꯝꯗ ꯃꯤ ꯀꯌꯥꯒꯗꯤ ꯆꯠꯂꯤ ꯃꯤ ꯀꯌꯥ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕꯤꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯏ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯌꯨꯝꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯕꯣꯔꯗꯨꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ 30 ꯂꯥꯛꯄꯤꯌꯣꯅ 30 ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯆꯠꯄ ꯌꯥꯎꯖꯩ ꯀꯨꯟ ꯂꯥꯛꯑꯣꯁꯨ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯅꯔꯒ ꯃꯤꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯅ ꯑꯄꯥꯝꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯨꯡꯍꯟꯕ ꯑꯗꯨꯝ ꯉꯝꯃꯦꯕ ꯃꯣꯏꯅ ꯑꯄꯥꯝꯕꯗ ꯑꯩꯈꯣꯏꯅ 10 ꯂꯥꯛꯑꯣ ꯍꯥꯏꯔꯁꯨ 10 ꯂꯥꯛꯑꯣ ꯍꯥꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯠꯆꯩ ꯃꯦꯛꯁꯤꯃꯝ ꯉꯁꯤ ꯐꯥꯎꯕꯗ ꯁꯨꯝ ꯂꯨꯍꯣꯡꯕ ꯆꯠꯄꯤꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯃꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯑꯩꯈꯣꯏ ꯙꯣꯟꯒꯤꯗꯃꯛꯇ ꯆꯠꯅꯔꯤꯕꯁꯤꯡꯁꯤꯗꯗꯤ ꯃꯤꯁꯦ ꯐꯨꯜ ꯍꯥꯏꯇꯥꯔꯗꯤ 20ꯅꯤꯗꯅ ꯄꯦꯅꯥꯒꯤꯗꯗꯤ ꯑꯗꯨꯝ ꯐꯨꯜꯁꯦ ꯀꯌꯥꯅꯒꯗꯤ ꯑꯣꯏ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯆꯞ ꯆꯥꯕꯤ ꯑꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯥꯡꯆꯠꯇ ꯆꯠꯄꯁꯦ 10ꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯁꯦꯠ ꯁꯥꯔ ꯑꯗꯨꯃꯥꯏꯅ ꯆꯥꯡꯆꯠ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦ ꯑꯗꯣ ꯈꯔ ꯍꯦꯟꯕꯤꯔꯣ ꯍꯥꯏꯔꯒ 23ꯒꯨꯝꯕ 30ꯒꯨꯝꯕ ꯑꯗꯒꯤ ꯃꯤ ꯌꯥꯝꯈꯠꯂꯛꯄ 10-30ꯒ ꯍꯥꯏꯔꯛꯄꯁꯤꯗꯤ ꯈꯔ ꯇꯥꯡꯅ ꯊꯣꯛꯑꯦꯕ ꯁꯨꯃꯥꯏꯅ ꯃꯔꯛꯇꯗꯤ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯃꯦꯟ ꯂꯥꯛꯑꯦ ꯑꯗꯨꯗꯨꯅ ꯀꯀꯕꯤꯅ ꯋꯥ ꯉꯥꯡꯕꯁꯦ ꯈꯤꯇꯪ ꯅꯦꯝꯅ ꯇꯥꯏ ꯈꯔ ꯍꯧꯅ ꯍꯥꯏꯕꯤꯔꯛꯎꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯌꯦ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯗꯒꯤꯅꯤ ꯀꯣ ꯂꯣꯛꯇꯥꯛ ꯂꯦꯛꯁꯤꯗ ꯃꯥ ꯍꯥꯏ ꯖꯤꯔꯤꯗꯒꯤꯅꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯖꯤꯔꯤꯒꯤ ꯂꯨꯍꯣꯡꯕ ꯑꯃꯗ ꯀꯧꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯕ꯭ꯔꯣ ꯍꯣꯏꯒꯤ ꯇꯤꯝꯁꯦ ꯍꯥꯏ ꯖꯤꯔꯤꯔꯣꯝꯗ ꯏꯟꯚꯥꯏꯠ ꯂꯥꯛꯇꯥꯔꯗꯤ ꯆꯠꯄꯤꯗꯧꯔꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ
ꯂꯥꯞꯇꯤ ꯂꯥꯞꯄꯤꯅꯦ เอาสักแค่ต้องลากไปยาวเว้ยปุระได้สุลากไปยาวเว้ยคุยฮันตะกิจุพังแล้วแต่นะจัดปังกับเขาดีด้วยตรงแต่สุนัยตาบ้าเลยกันนั่นแหละใครกุมบ้าคุยนะบาตัวนี้มันญี่ปุ่นเลยตาบ้าดีกว่าแต่มวยหันบาตัวหลักคิดว่าคุยว่าดีคุยสินโตสินเต่านะต้องจัดปังกับนั่นต้องหัวหน้าใจเกียร์อะโดแม่อำนะให้วิเรศดากบีสิทักทักกันประมาณเลยก็ดีโนตัววิสิโวนะฮังวิเรใครโดบโนสิไม่ทรีสิแคมเมรามังหลักภาษีว่าทักทักกันประกอบไว้ตัววิเกข้าราชการก็ดีทักกันเลยให้อะโดยนุเวททักกันปีกันโนยุมังในคันบิวกว่าไม่ยามังได้ไม่ยามวิทาวกันแล้วนุมักเลียบตนะคุยปังทุบปีโนลักลิบนี้ก็ยังไม่ยามวิมังได้ใช้สักตนะไม่ยามวิเสบาตัววิสิงห์สินอาหารปฏิอวยรำมวยหลวงมาตุกิบันติยามเลยรู้สมัยนั้นคุยกีปุ่งกับหลังเดียนกับได้ดีคุยเป็นอากับตัวก็ใช้สักภาษีคุยหลวงบางอันตะกี้นะยามมันสุ่มโตเออะตัวตัวปกติกระรำมาฟังก์ชันดักดีคุยกีสิกุมบะทับกทาวรำสิงห์สำนักหาไปได้กังเลยจ่าอินัดเป็นอาลุกนักดีไม่ยามวิทาวกันพังใบยาบะกี้กระรำโอเคจันดักดีไม่ยามวิเป็นอากีทาวรำสิงห์เสอิชัยกีทาวรำสิงห์เสจัดปีบะกี้ให้ดูตั้งทั้งบิวปัจจัยดุมเขาจิตที่ดุมไม่เตยกี่วันเดียวเป็นอาสิ่งจะดุมจังเดียเดียแต่ดุมขกติเขาจิตสัตว์ดุมห้องนั่นเลยบ่เขาจะดุมสัตว์ไปกี่มาตุกี้คนจะดุมขกติอินนั่นจะกะรีทับกทาวรำสิงห์ได้คุยลานาทาวรำให้แต่บางอันนี่เลยกุมบ้าดิพิโรยกุมบ้านาเรียงสุมบ้าดุมไม่เตยกี่ดุมเขาจิตนั่นจริงๆเป็นเขาจะโม้เลยลายให้เราบัดนี้ตัวแม่ในเห็นครั้งนั้นสิที่ตัวเบสิกโอ้ยตัวนั้นเลยก่อนโอเคสิมันสู้เลยเลยตัวตัวป้าแม่ในสู้เห็นครั้งนั้นบิบกะรีเลยบางทีให้ไปดูสู้แม่ในฟีดแบ็กปีรักไปอย่างกันนี่น่าสิ่งสิก็เริ่มแบบแพลตฟอร์มนั้นทางกันปีรักที่เห็นนวังขัดป่วยก็ได้ให้บางทีฟีดแบ็กกุมบ้าสดิฉันกุมบ้าโอ้โปรแกรมกุมบ้าให้วิ่งไปเลยตาสู้คนในแคปชั่นดโมบายนัมเบอร์ฮับเจอรีบ้าคุยน่าถูกชมกับบิจันทร์กีโมบายนัมเบอร์ฮับเจอวันนี้มาหานักแคปเทนโอ้ยในเลยบีรักวันนี้นะบอร์มิสตรีโอ้ยในเลยบีรักเนี่ยไม่นัมเบอร์นับเจอเลยน่าสิ่งที่กูตัวบีรักก็ดงกีว่าขัดเลยกะรีเผาบางทีทำไมได้กะรีเผาบางทีให้ไปดูพงตัวปีรักที่เห็นนงไงจะกันนี่เห็นนะเจ้าคนนับทูนะเจ้าคนนับพันนับมาตั้มดาอังบามาติงโอ้ยกันนี่ให้ไปสิเนี่ยไม่ยามนะคุยฟงดกจารีบเสงั้นใช่ก็คุยนะนุปีมายุมนุปีเสคุยกี่มายุมดัดทิลมได้ให้ตาเลยเนี่ยนุปีกี่มายุมดัดทิลมได้ซ้ำหน้าให้ไปได้คุยกี่โดนกี่ทิลการดัดดีนับปามกี่ลำดำทัดอกตัวนักไอ้สติลงั้นสิบอกสักนาทีเอเวอร์กรีนส่งเนี่ยแบบเร่ก็ตัวเสอะตัวไม่ได้กี่วันนะสมตอกมาตั้มดัดดีอดูกี่ใช่จะตัวบราก็รำไม่ใช่แต่ก็ติดตัวเราก็นุปีเสมายุมดัดทิลตัวเราปกี้ยามนุสีว่าไม่กบเสก็รำไม่ใช่ก็ติดตัวเราก็ทิลตัวปกี้เสตัวบีสมศักดิ์ศรีบดีนุปีที่ลำได้ก็เสียให้บดีมาสู่มายุ่มดูแล้วปีไงเด็กปลิบรรเทาให้ตลอดปุ๊บปุ๊บปีนี้ยกเสร็จปนินะใครน่ะลำได้สิเด้อราคาจะใส่กี่อ่างโอ้ยไงจะทำอะไรเป็นเสี้ยนส่งบ่ตัวอามุกน้องนี่สิ่งหันหลังกว่าไม่ปุ๊บยกปีเด็กปะทับปีเด็กปะตัวดูมันใส่ถาก็ตัวมันสักเองอ๋อโดยใช้เสมาเตะตั้งคุโดตั้งบีบยาบระไม่ยามวิทำมวยแต่สุขตั้งจูฮันบังงำระเยงสีจูฮันบังกะริวบังงำตาก็ดีมาทั้งสวยดนะคอยนาวสิ่งที่มันต้องซีบีดนะใช้ตัวนั้นทำมวยจะเทียงกี่ดนะมาคอยลูกหงมาได้มาด้วยแต่ปากข้างในสาวิสิงกีคอยทำมวยจะเทียงกี่ตาดีมาคอยลูกหงมาได้สวยดนะหายแล้วกันนี่หายไปแค่เจ็บปะทัดจะบุตรเลยจะดีกว่าอินเอามาจิตกับไม้โตเกดุมกางจิกโปรกับไม้โตเกอะดุมกระชุดโตเตะก่อนดุมนุ่งไอก่อนอะดุมคุบักนะฮับไปอะบะเอริยาเลยตาดุมฮับอยู่ลังเดียนกุมมายาวเดรตนะคุยชุดดุมอินจาระแกตุงตะกว่าคุบักนะดุมตานกีโมงดุมทำบีบยาบอยตาดิดุมอะดุนาริดัมโอยกันด้วยนี่ก็คุยชุดยาวชันจาระแกคุยชุดนักกันแต่คุยชิงไม่ตรีจะติมเมมเบอร์แม้ว่าจะยังจะรีคุบักเสดุมคุยกับทวายฮับจาระแกอีกไอ้บะฮังกุยปุ่นมักทัดปิวมาตุงดัดุมชิงไม่ตรีสิยมเสด็จอันนี้หลักนี่มันมันหลักปิวคุยเต้าสิงอินเอาสิงสิดาลอยเลยนี่ยามมาสิงสิดาปุ่นเลยเสปุ่นลับเลยโดยงานตัวนี้อัมตัดเจลอยอันนั้นสิได้จะดุมอันนี้การุมคุดงทีบัมทัวสุการุมาให้นิ่งบเลยตาก็สู้อันดุมพวนไปรักตนะคนตนะเต่าตาดุมมาพร้อมจะหลักปิวก็ดุมนักปุ่นนักนาริจันทันบิโรอบก็อันดุมมาท่องเล่านะฮังเจรีให้มันคุยซ้ำๆนะยุ่มดงนักขันบิวหายใจแบบนี้อิสัยมาคาตาบิโยนุปีมายุ่มที่ลำได้ยามนุ่งชีบะมีกบนี่ก็ไม่มารุ่ยนะคุยกินนุป้าสิงนุปีสิงมุดนันตามินนะสิอันดุยนาวสิงสิบดงกีฟังก์ชันดา or any occasion นั่นมาดาลูกหงบากิทาวมารุ่ยนะโดยตะกูบดาอันดุมาติกจ้าบราให้ภาษีแม่ยังมีนะสิก็ดูอาศัยอันนั้นยาวเราส่งอาพิโอนะให้ใจเกี่ยวจิตติงสิอิงกับอิงปะกะทักกัดปะกะคนตัวนี้หน้าต่างที่สักประดิษฐ์สังคมเลยอะดูมีเดียมยิงเดี๋ยวเขาจะมีลิสิงมาขัดตันยิงเส1,000 วิวเนี่ยเขาจะไลฟ์วิวเลยเสไม่เอามุตรานกจะรีมีลิสิงมาไลฟ์วิวเลยบ้าคุยทอร์มยามตั้งเองสิกิสิสุยามตั้งแล้วบ้าคุยโปรแกรมสิ่งที่มันนุ่งแต่คุยได้ตั้งแล้วบ้าโปรแกรมมันนี่ให้นะไม่เอาเงี้ยฟ้ามันทำสักเงี้ย1,000 ไลฟ์วิวเนี่ยเขาจะเลยเสก็มีลิสิงมาอมจะเลยยิงนี่คุณดูตั้งวิว
ꯆꯥꯎꯅꯕꯁꯨ ꯌꯣꯛꯄꯤꯔꯤ ꯅꯤꯡꯉꯣꯜ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕ ꯀꯨꯏꯅ ꯂꯣꯏꯅꯧ ꯇꯝꯂꯝꯗꯦ ꯅꯤꯡꯉꯣꯜ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕ ꯀꯨꯏꯅ Sina loiba tarido toina nauji sajeba ngasina loiba tarido oire aigi lamdam si ipamnagalam yam nuksi aduga nupi sing se maroina koi comment section da nupi khara de kap pa yaw kare mayek sing se mayek sam nuksi ba aduga langdian ga loina na dang dang ga thin ba yaw ra ga de hen nuksi gani hen na thamoi da koi gi ithil lama phau ba hai ba se adum oi gani hana khale mayam na koi oinam emergency se wai ngang de oinam emergency se wa ka ta ngang han bi lo u hai da moirang koi gi khunau da gi inau emergency ta wa hang ka tang hang jage inau oinam emergency se kem kui re koi pena gi lamda aduga isai gi lamda maina koi khut koi khong thang jilak ba hai tai kari kayam koi bi re katang hai bi kana ne inchilak badagi lam masida lakhibano hai biduma sum khangjani ai se ahan badari pena rom da changa puna te thang ta rom da changa pune da koi thang ta se outside the program chat le al chat bada pena gi maru dum oire ba pena se dum hairap ba alda akoi pena se akoi sanamina ba masen program chat bada amma sakha amma le hobe te yaw ba pena gi mi se da pugi bada ada ozana sain tau sin ngai te pena tammo hai sida koi 2019 da Delhi da Republic Day da program pa chat lo hala pa sida pena tarit lai bi re ozana nupi taru ka ai ga alda pena tammo ina tamme aduga ngai khong dei oza thamba nai na lai oza du na tambi ba sida pena thop pa hau ne aduga ai gi simang ni lesen bi yam ka bi chandra ai gi oza oina dum lai re ai si adum ta tok ta sin dro yamana aduga dumaina tamak pasida tha ma mu tamme adagi ai sil matam khal lep khare adu hantak 2021 gi February lu hong ma sa si khoi oza igi yam boin ka bi sa da ka bi dum ko ne da ka bi sina lu hong ba sa se sana nang pena khara taw bu du da hara pa ina yam bai mi ma ang so ka ni da fazana hai te hayu sida yani dum ai ta khoi ma sem ta ta hin dor sa se sa le du pena gi lam sida di ai gi seng hai da ai yam ba ka bi chandra ai oza war ba mana
ꯑꯩꯕꯨ ꯊꯥꯗꯤ ꯊꯥꯖꯗꯦꯍꯦ ꯀꯣ ꯑꯣꯖꯥꯒ ꯑꯣꯏꯗꯦꯕ ꯀꯩ ꯑꯉꯥꯡꯒꯤ ꯁꯛ ꯌꯥꯝ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯏꯌꯥꯝꯕꯁꯤꯅ ꯑꯩꯕꯨ ꯃꯤꯔꯛ ꯊꯣꯛꯄ ꯄꯨꯊꯣꯛꯄꯤꯔꯛꯄꯅꯦ ꯑꯩꯕꯨ ꯁꯦꯝꯕꯤ ꯁꯥꯕꯤꯔꯛꯄꯅꯦ ꯑꯗꯨꯅ ꯑꯩ ꯀ꯭ꯔꯦꯗꯤꯠꯇꯤ ꯃꯉꯣꯟꯗ ꯑꯗꯨꯝ ꯊꯝꯖꯩ ꯃꯇꯝ ꯄꯨꯝꯕꯗ Okay. Ado yamna nganna khoi inau thokjom Kabichandra khoi ojagi lam sida khoi khong thangjanba ngamgibasi oja guru kanagi matengna ngamgibano haibaduma thambiragadi yam mapung phadau male ngasi program se duga tabiriba yengbiriba ojana su yam nungsiba hengadau male na todi palamdragadi ekhoina su yam chauna ahoba amsu leine oja guru haise kau phade dana aduna khatang tambiramo kana na takpiba tambiba tawbirakpano haibagi matangse aigi hanba ojaje kano oibako aigi kahani aisu isora maluina jayibako isora maluina bazdi isora jane takpi bai tare khapo samamdagi mingoina panjare ba guru gi mingse pasabang ngauba laibiri bra hojikse sigi manak sedaija damaina isora jini injandana mai matung innau ona adamai inna halle ina bakan sida oja jini matam duida 마주 마사 마수 매암 하이타르 세보 아두는 미카라 로이나라마가 아두데기 닝ꯊꯧꯈꯣꯡꯗꯒꯤ 오자 마르짓라나 닝ꯊꯧꯈꯣꯡ 바자다 베카리가 두칸 사우나 항ꯕꯅꯦꯕ 마원다 무 부산비레 ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ 오자지나 ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯇꯨꯝꯗꯒꯩ ꯑꯩꯁꯦ ꯇꯥꯛꯄꯤ ꯇꯝꯕꯤꯗꯅ ꯁꯨꯝ ꯂꯥꯏꯔꯤꯛ ꯑꯃꯇ ꯄꯥꯔꯁꯨ ꯏꯁꯩ ꯃꯌꯦꯛꯇꯪ ꯄꯥꯔꯁꯨ ꯄꯨꯡ ꯕꯥꯔꯣ ꯑꯃꯐꯥꯎꯁꯦ ꯑꯗꯨꯝ ꯁꯦꯟꯅꯔ ꯑꯗꯨꯝ ꯄꯥꯍꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯄꯦꯅꯥ ꯈꯨꯂꯣꯟꯃꯛꯇ ꯑꯣꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯦ ꯁꯨꯝ ꯁꯦꯟꯅꯔꯒ ꯑꯗꯨ ꯁꯦꯟꯅꯕꯗꯒꯤ ꯂꯣꯏꯁꯪꯗ ꯑꯃꯨꯛ ꯄꯨꯈꯠꯄꯤꯔꯦ ꯑꯩꯁꯦ ꯂꯣꯏꯁꯪꯗ ꯄꯨꯈꯠꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯪꯗ ꯄꯨꯈꯠꯂꯀꯥꯟꯗꯒꯤ ꯁꯤ ꯅꯣꯡꯆꯨꯞ ꯁꯟꯖꯦꯝꯕꯝꯗꯒꯤ ꯗꯥ ꯑꯕꯨꯡ ꯑꯗꯩꯗꯤ ꯁꯤ ꯕꯤꯁꯦꯟꯄꯨꯔꯗꯒꯤ ꯃꯥꯔꯖꯤꯠ ꯑꯗꯩꯗꯤ ꯒꯣꯕꯤꯟꯗꯒꯥꯝꯗꯒꯤ ꯑꯣꯖꯥ ꯍꯦꯃꯥ ꯃꯣꯏ ꯑꯍꯨꯝꯅ ꯑꯃꯨꯛ ꯑꯩꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯈꯪꯗꯒꯤ ꯂꯣꯏꯁꯪꯗ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯄꯦꯅꯥ ꯈꯨꯂꯣꯟꯗꯤ ꯏꯁꯩꯗꯒꯤ ꯑꯃꯨꯛ ꯇꯥꯛꯄꯤꯔꯛꯑꯦ ꯁꯤ ꯃꯇꯨꯡ ꯇꯥꯕꯗꯤ ꯑꯃꯨꯛ ꯊꯥꯡꯃꯩꯕꯟꯗꯒꯤ ꯏꯄꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯄꯨꯁꯦ ꯏꯄꯨ ꯃꯪꯒꯤ ꯄꯗꯃꯦꯁ꯭ꯔꯤ ꯑꯦꯋꯥꯔꯗ ꯂꯩꯔꯕꯁꯦ ꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯌꯨꯝꯗ ꯂꯩꯔꯒ ꯑꯃꯨꯛ ꯑꯩꯁꯦ ꯑꯃꯨꯛ ꯑꯣꯖꯥꯒꯤ ꯃꯇꯨꯡ 이nnꯔꯒ ꯑꯃꯨꯛ ꯆꯠꯄ ꯈꯣꯠꯄ ꯑꯃꯨꯛ ꯇꯝꯕ ꯈꯣꯠꯄ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯖꯔꯝꯃꯦ Okay, haidi oja guru se yami oja guru makhal gi oja guru thengnaruba maramna makhoi mayam ga leiba art sing makhoi mayam da leiba dungba talent sing se angamba sum tamjanjar matungda akhui leiba inau sing yamba sing se hida angamba khara sum ojana takpirak pa tambirak pa sing adu mayam gi sum mahi oina ba haida angamba khara takpi batagi ngasi di oja gi phamthona sing na ka bane khoina he u matam thajade haijabado aisu haijabadi natte sum angang gi sum tathok tasin tongna badagi sum loina badagi sum mayam su kasum khara angang ji pena gi lamda pamjaba ji ubada ko habdi leitaba laira basu dokimati yamba oibadina sum angam mating pangdra mai sum loina gi badagi sum kan tawjabane okay ena sum aina oja gi matu injara pai oja na khwai dagi damaina takpi tambi base ni to khong oja marjit che sida ai gi di kan oida thamjalinge ba mana numidang thengbo se ai se dum kai hani senaraga dum kai hani isei mekta paras dum pahan bai tare ni lai ya kai ba si joi jo aham ba sabakan sung ai hairam de ba aham ba sabakan sida oja gi de ko se yona thajan birame ai phone sida adu sumai tawduna nongma ahing jidi toroga nongalaga lai nang lai ya kai gidam isei je tum da be ahing do taraga na ya kai gidam ni injellame ba matam jida oja ji dung lei bagi ingba ya da bi mayum da han gi ba namai toroga the imaging aina matam du loina gi ma mai bi anni khakti hauze pawning sing mana ima tampa mana ima kanu dagi samro dagi ma sorojini habra maming de kaure du ko tawraga moini na ise sena biraga ahing je tamai taro la ya ka hangi ba adu dagi adu mai sum taro pade jim birak tin banga mak pane na lawjage duga pena khulondana mu nei birak ko kholoba tak birak pase mirak tin na bo hona birak pase mu hauze ki posamang kanu dagi Bisenpurgi oja dama jiche si jaga bu Govinda gamdi oja hema dabunga moi homjina mo ayung din numidang khangdagi mu nei birak padagi sumani birak ten bangam jabane na thamjage okay almayam na sum hangbirak pa to po hang khrasu lei ngasi gi program si maruina khoi namjari si taseng na inau ngarang thokjong Kabichandra gi tahoba pena do loba lakpani aduga isei thogal tawba lakpana te ha sima mayang fam thamjage aduga dress ki matang si mayam na khoi coat litara jacket litara tawraga khoi pena pai basi khoi nungai te haina sum takpirak pa yawe khoi na sum mamang da khoi ojara jen lei ko khoi lamsang da su singamai chi si na program namjaba doi da oja sing sina satra sing sidai sida mahiroi sing sida khut tak tana khoi gi pena gi ta khoi gi tambiri ba mayek sing tambiri ba sing do moi su dum dress se dum casual dum set le mayam gi thabak thoram lak matam da
function chat pamatamda do gitangai fataba protocol du nga kani do ngasigi oina ti mayam khoi mayam da koi khajik sum khudo tambani doida sai da ango baset tabaya de abu baset ya do protocol du madi khara ngak tre kari gi maram no hamna khudak ki oba su plan ni do ga mayam da practice ki damak ta di khatang si makhar komthok pasu laida mayam su katang si matang si katang free oi bira ga di katang hena nuai ni haina khalli hoi ipai puna thambiram bani ado khudai setana ango baset tana moza phoile tana tawga di hena fajani hena nuksi ni haina takpi bani comment sing mayam khoi loksan jari dongi wafam sing adu khoi thaidok jabana chade si sim su mayam sengdok jani mari du ga mayam sum haibi dei se khoi kanglei cha inat pena loop sidai sida khoi gi order se lak matam da ngasai amuk su pandi gre ko comment se ngasai thambirak pa hai tare ana arab leibra arab pam sing sum chatpi bra haibse amuk ka hanna amtang mayam tong sengdok pira mo kai kai lam da di khoi gi anak para pat thudona thamdi kaino da mayam na pamba pot thung han na bo na jaraga inat kan na bagi dam da khoi arab por so na por su satse arab pa chat pam matam dani ai gi pena si tharaga gari de nan da raga si phibam di yau jare yum yau na ba min naw shalaga ngan na yau ga di pung baro mang yau ga di ko na min naw shala chela pa ta ho khangong da bane han ju yum nam pa lau da gi kai lam nu pi mim da ten tha khunau da mu sat le ba kwa adu sat pa da na pung baro hele pung ama tare yum adu ne awaba thabak ni ko mayam gi seba to je rai ba natte ba da mana cha thok cha sin gi di la pa thudo pa ka su le ti adu bu nungsi bi raga khoi di sa na cha cha bo re phare gari di jap cha bani ko hauji matam gi matam gi sa na bi hai tare ko da mana thau tang khla pai matung ni gari thau da khadang depend taw raga da mana moi gi thau se no ni kitang hela le khoi gi oina pena gi oina di henkat pa maman di re ti le jade da moi thau gum ba son gum ba se da moi na henkat jare khoi pena gi di henkat pa ka su le jade mayam na khoi gi pena se khoi mayam gi luhong bagi khudol tambalak matam da khoi riat se sum khangdo pa yabra na sum hang bi re isi personal loin tham sira phone number du call tar kan ta ta sen tau se haina koi room ma thamam sira tang mayam da dum khongdo pi ba yabra du kari kya kya ga di long nei tang hai bi ne mi kaya chat pa matam da kya lo ba adum lam da leibra kamai toi lam gi ju kitang hauji haijaba do matam gi thau ising kan ta ko pa yeng bi matung ina lam la pa kan kitang sumai hin kasi habi gi tamai le je du saurang na khoi 14 gumba 15 gumba the minus 14000 maya mi kya lak pagi da no si gi mi tara gi da okay the minus yeng thu engine ta adu mi tara gi da samna ha da hoji kan di ben party se mi lising mi ama da lising chang pai ba lupa lising ahum mari he lising maram se kari gi oigani kanu sound yaw da ya de sound gi thantai January tha da gi maman moi re wang khat kre ba sound yaw da ya re kai gi no da ngasai gi pena hai sip so khoi gi yamna ing ba yam nem ba jantra ma ne ba sound khoi gi microphone yaw da khot na tor ga amplify tor ga mayam ta halak ka doi ne ba sound gi oina tonga na extra charge lak pai wa ne ba ko do aina zu kai kumbam chi khudong sa ba ji lau jara ga khoi gi sound loi bi ri ba sing ju moi ju dum awa ba di wa jari ne wari posida inat kan na ba gi damak to ko mo ju kitang di kathok piyo hai janinge kai da thau phana tang so ma tawra su nong du gi kwa na mai yek thuin jin taw na raga khoi sound gi re sikitang handa bina ba moi gi sound association da singtang hain thamjaninge habadi moi su wa badi wai wara ju thau tang khala ju kitang ging thuin jin taw raga habadi inat che kan na ba gi dam ta do mai kitang mo ju support taw biyo na hai janinge mayam na khoi gi dak ke nau ko rei kana oi dui da ke nau se ko ba ma li ko ya ka bi chan da se am sang ma le hai ko na ke nau ko di am nungai ado mayam na sum hai bi rei se ko gi konsam ro bi se katang hang bi konsam ro bi se tumin no fe to le re hai ko konsam ro bi ka mai to da na ko gi sum pe na gi lam se la ki ba no ten tak na katang tham bi yu ne ai je sum pena je pamjaba da gi hai ta pamjaba da gi dum pena se tamjagi pane adu da gi sum ngasi sumaina oi isi hadi yamba siga sum tengna dana yamba siga sum hadi thauram mayam ama satmina dana sum thaudang mayam pang bangamba sum oi isi aina sum pamjarubagi ngamjar pani hai wang su kai hai di ai kai hai no ju mayam sen tam da khongoi da bi ba ta re tumin lai jari ba se chop cha roi khoi wa gang bai jade tumin lai jari tam da hai kok thok pi ra ge chop phan bi ba ta re itaw mayam thagat chari khoi itaw khoi gi konsam ro bi bo khoi gi tumin lai ma da gi kang chi ma da gi tumin na lai ma da jing thok pi ra ga khari tang or min na kong o han min mai pangan bi bai thamak ta thagat chari mathang se mayam sum request taw pi rak pa da ko khoi ka bi chandra da thamjage khoi gi nupi sin
ꯍꯧꯖꯤꯛꯁꯤꯅ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯃꯌꯨꯝ ꯆꯪꯉꯝꯗꯥꯏꯒꯤ ꯏꯁꯩ ꯑꯃ ꯂꯩꯕ꯭ꯔꯥ ꯂꯩꯀꯣ ꯃꯇꯦꯛ ꯑꯝꯇ ꯌꯥꯝ ꯁꯥꯡꯗꯕꯤꯗ ꯇꯦꯟꯇꯛꯅ ꯊꯝꯕꯤꯔꯝꯃꯣ ꯀꯃꯦꯟꯁꯤꯡ ꯉꯁꯥꯏ ꯍꯟꯅ ꯂꯥꯛꯑꯦ ꯃꯌꯥꯝꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯈꯣꯏ ꯀꯃꯦꯟꯁꯤꯡꯁꯦ ꯄꯥꯕꯤꯗꯦꯅ ꯃꯌꯥꯝ ꯋꯥꯔꯧꯅ ꯊꯝꯕꯤꯔꯛꯏ ꯃꯌꯥꯝ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯦ ꯄꯥꯖꯩ ꯄꯥꯗꯕ ꯅꯠꯇꯦ ꯑꯗꯣ ꯍꯪꯕ ꯌꯥꯕ ꯇꯥꯏꯃꯤꯡ ꯌꯥꯗꯕ ꯇꯥꯏꯃꯤꯡ ꯈꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯗ ꯁ꯭ꯇ꯭ꯔꯛ ꯇꯧꯕ ꯀꯃꯦꯟ ꯈꯔ ꯂꯧꯈꯠꯆꯕꯅꯤ ꯁꯤꯡꯖꯃꯩꯁꯤꯡꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯝꯕꯤꯔꯛꯄ ꯀꯃꯦꯟꯁꯤꯡ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯄꯥꯕ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯖꯗꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕ ꯑꯩꯈꯣꯏꯅ ꯄꯥꯒꯦ ꯈꯜꯂꯒ ꯀꯔꯝꯕ ꯀꯃꯦꯟ ꯁꯛꯀꯠꯁꯤꯒꯦꯅ ꯍꯦꯛ ꯌꯦꯡꯖꯔꯨꯕ ꯃꯇꯝꯗ ꯇꯥꯟꯖꯥ ꯆꯥꯕ ꯀꯃꯦꯟ ꯈꯔ ꯂꯧꯈꯠꯆꯕꯅꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝ ꯃꯐꯝ ꯊꯝꯖꯔꯤ ꯑꯗꯨꯒ ꯀꯃꯦꯟ ꯏꯕꯤꯔꯛꯇꯅ ꯑꯩꯈꯣꯏ ꯍꯥꯏꯕꯤꯔꯛꯂꯤꯕ ꯃꯌꯥꯝ ꯑꯃꯒꯤ ꯀꯃꯦꯟ ꯑꯃ ꯄꯥꯔꯛꯇꯦ ꯁꯤꯡꯖꯃꯩꯁꯤꯗ ꯑꯩꯈꯣꯏ ꯀꯃꯦꯟ ꯏꯕꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯄꯥꯕꯤꯔꯛꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯇꯁꯦꯡꯅ ꯈꯟꯕꯤꯒꯅꯨ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕꯁꯤ ꯃꯌꯥꯝꯅ ꯈꯖꯤꯛ ꯈꯔ ꯑꯩꯈꯣꯏ ꯑꯁꯣꯏꯕ ꯂꯩꯔꯒꯁꯨ ꯉꯥꯛꯄꯤꯅꯕ ꯃꯌꯥꯝ ꯃꯐꯝ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯆꯥ ꯏꯅꯥꯠ ꯄꯦꯅꯥ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯁꯤꯡꯖꯃꯩ 360ꯒꯤ ꯐꯣꯂꯣꯋꯔꯁꯀꯤꯗꯃꯛꯇ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯈꯤꯕꯒꯤ ꯃꯇꯦꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯈꯤꯕ ꯃꯇꯦꯛ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇꯦ ꯏꯃꯨꯡ ꯆꯪꯕ ꯁꯨꯃꯥꯡꯗꯒꯤ ꯁꯣꯅꯥꯄꯨꯡꯒꯤ ꯃꯌꯥꯏꯗ ꯈꯣꯏꯔꯝꯃꯒ ꯊꯧꯅꯤꯖꯔꯝꯃꯒ ꯏꯃꯨꯡ ꯆꯪꯈꯤꯕꯒꯤ ꯃꯤꯀꯨꯞꯇ ꯃꯥꯡꯒꯣꯜ ꯍꯦꯛ ꯀꯥꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯗ ꯌꯨꯝ ꯆꯪꯕꯒꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯅꯦꯝꯕꯣꯛꯀꯤ ꯈꯣꯡꯅꯦꯜꯂꯤ ꯅꯦꯠꯇꯦ ꯌꯥꯝ ꯆꯦꯠꯅ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯦꯠꯅꯕ ꯇꯥꯏꯃꯤꯡꯁꯦ ꯁꯤ ꯇꯥꯏꯃꯤꯡꯒꯤ ꯁꯛꯄ ꯏꯁꯩ ꯑꯣꯏꯗꯣꯏꯅꯤꯀꯣ ꯌꯥꯔꯤꯈꯩ ꯅꯦꯠꯄꯤꯒꯅꯨ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝ ꯐꯝ ꯊꯝꯖꯒꯦ ꯅꯣꯛꯐꯗꯦꯗꯒꯗꯤ ꯌꯥꯝ ꯇꯣꯏꯅ ꯎꯏ ꯃꯅꯦꯝꯕꯣꯛꯀꯤ ꯈꯣꯡ ꯅꯦꯠꯄ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯌꯥꯝꯁꯨ ꯉꯥꯏꯍꯥꯛ ꯁꯨꯝ ꯅꯣꯛꯁꯦ ꯍꯥꯏꯗꯅꯀꯣ ꯍꯧꯕꯤꯔꯣ ꯏꯁꯩ ꯇꯥꯔꯁꯤ ꯌꯥꯏꯐ ꯊꯣꯏꯔꯦ ꯁꯪꯒꯥꯏꯁꯤ ꯌꯥꯏꯐ ꯊꯣꯏꯔꯦ ꯁꯪꯒꯥꯏꯁꯤ ꯂꯩꯒꯤ ꯂꯩꯄꯥꯛ ꯐꯥꯗꯨꯅ ꯂꯩꯒꯤ ꯂꯩꯄꯥꯛ ꯐꯥꯗꯨꯅ ꯑꯅꯧꯕ ꯂꯩꯔꯥꯡ ꯁꯥꯂꯤꯗꯨ ꯑꯅꯧꯕ ꯂꯩꯔꯥꯡ ꯁꯥꯂꯤꯗꯨ ꯍꯩꯒꯤ ꯍꯩꯄꯥꯛ ꯐꯥꯗꯨꯅ ꯍꯩꯒꯤ ꯍꯩꯄꯥꯛ ꯐꯥꯗꯨꯅ ꯑꯅꯧꯕ ꯍꯩꯔꯥꯡ ꯄꯥꯜꯂꯤꯗꯨ ꯑꯅꯧꯕ ꯍꯩꯔꯥꯡ ꯄꯥꯜꯂꯤꯗꯨ ꯍꯣꯡꯗꯣꯏꯔꯛꯂꯤ ꯂꯥꯏꯔꯦꯝꯕꯤ ꯍꯣꯡꯗꯣꯏꯔꯛꯂꯤ ꯂꯥꯏꯔꯦꯝꯕꯤ ꯂꯩꯃꯂꯛꯇꯩ ꯑꯊꯣꯏꯕꯤ ꯂꯩꯃꯂꯛꯇꯩ ꯑꯊꯣꯏꯕꯤ ꯃꯄꯥꯎꯅ ꯂꯝꯗꯝ ꯇꯨꯡꯑꯣꯏꯅ ꯃꯄꯥꯎꯅ ꯂꯝꯗꯝ ꯇꯨꯡꯑꯣꯏꯅ ꯃꯁꯥꯕꯤ ꯃꯥꯒꯤ ꯃꯔꯥꯟ ꯌꯥꯏ ꯃꯁꯥꯕꯤ ꯃꯥꯒꯤ ꯃꯔꯥꯟ ꯌꯥꯏ ꯌꯥꯝꯗꯧꯅ ꯈꯣꯡꯗꯣꯏ ꯇꯝꯂꯛꯄ ꯌꯥꯝꯗꯧꯅ ꯈꯣꯡꯗꯣꯏ ꯇꯝꯂꯛꯄ ꯑꯐꯅ ꯅꯨꯡꯉꯥꯏ ꯄꯨꯗꯨꯅ ꯑꯐꯅ ꯅꯨꯡꯉꯥꯏ ꯄꯨꯗꯨꯅ ꯆꯧꯗꯥ ꯅꯧꯗꯥ ꯄꯨꯔꯛꯂꯦ ꯆꯧꯗꯥꯅ ꯅꯧꯗꯥ ꯄꯨꯔꯛꯂꯦ ꯁꯥꯒꯩꯅ ꯁꯂꯥꯏ ꯆꯥꯎꯕꯁꯨ ꯁꯥꯒꯩꯅ ꯁꯂꯥꯏ ꯆꯥꯎꯕꯁꯨ ꯅꯤꯉꯣꯟ ꯃꯥꯅ ꯂꯥꯛꯄꯗ ꯅꯤꯉꯣꯟ ꯃꯥꯅ ꯂꯥꯛꯄꯗ ꯃꯣꯡꯕ ꯃꯥꯒꯤ ꯃꯔꯥꯟ ꯌꯥꯏ ꯃꯣꯡꯕ ꯃꯥꯒꯤ ꯃꯔꯥꯟ ꯌꯥꯏ ꯃꯉꯥꯡꯅ ꯁꯂꯥꯏ ꯃꯁꯥꯏꯒꯣꯜ ꯃꯉꯥꯡꯅ ꯁꯂꯥꯏ ꯃꯁꯥꯏꯒꯣꯜ ꯁꯪꯈꯔꯤꯗ ꯑꯣ ꯁꯪꯈꯔꯤꯗ ꯂꯥꯏꯔꯨ ꯍꯟꯕꯤ ꯃꯀꯥꯏꯐꯝ ꯂꯩꯔꯨ ꯍꯟꯕꯤ ꯃꯀꯥꯏꯐꯝ ꯃꯉꯥꯡꯅ ꯂꯨꯋꯥꯡ ꯈꯨꯃꯜꯂꯨ ꯃꯉꯥꯡꯅ ꯂꯨꯋꯥꯡ ꯈꯨꯃꯜꯂꯨ ꯁꯤꯡꯎꯅ ꯑꯍꯨꯝꯅ ꯈꯨꯟꯗꯥꯕ ꯁꯤꯡꯎꯅ ꯑꯍꯨꯝꯅ ꯈꯨꯟꯗꯥꯕ ꯁꯤꯡꯎ ꯃꯥꯅ ꯌꯥꯍꯤꯄ ꯁꯤꯡꯎꯅ ꯃꯥꯅ ꯌꯥꯍꯤꯄ ꯅꯤꯉꯣꯟ ꯃꯥꯅ ꯄꯨꯔꯛꯄ ꯅꯤꯉꯣꯟ ꯃꯥꯅ ꯄꯨꯔꯛꯄ ꯂꯥꯏꯔꯨ ꯍꯟꯕꯤ ꯃꯀꯥꯏꯐꯝ ꯂꯥꯏꯔꯨꯅ ꯍꯟꯕꯤ ꯃꯀꯥꯏꯐꯝ ꯁꯤꯗ ꯄꯨꯡꯗ ꯊꯣꯂꯔꯤ ꯁꯤꯗ ꯄꯨꯡꯗ ꯊꯣꯂꯔꯤ 나다 풍다 톤두랑 나다 풍다 톤두랑 아파나 농아이 부르리 아파나 농아이 부르리 부르리다 거의 부르리다 yam nuaise khoi ngasi se mayam waroba se yam yaure comment sing atang pa tare khoi gi inau mayam kwa khoi thawai yauna ibirakliba maxon ke aisna haibirei se tu chungi hekta bada yam phajai haibirei isai sing gi ta matam tu chungi na khoi khoina ta sing na mangjaba manglana du ne khoina isai sing ji tar matung da mayam gi thamoi da khajitang orsu ithil se phawon bangam gadra haibagi wakhal lon adu ni ngasai khoina khoi haudok char matam da su ngasi program si goina mayam na khoin thamjagi badu khoi gi Anita Thingbai jamna haibirei se yam phajai mayek sing se tabada pukning nungsi artha yam lei haina su takpirai aduga
ꯌꯥꯏꯐꯔꯦ ꯀꯪꯂꯩ ꯄꯥꯔꯤ ꯏꯃꯣꯝ ꯌꯥꯏꯐꯔꯦ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯔꯣꯃꯦꯜ ꯂꯧꯔꯦꯝꯕꯝꯅ ꯍꯥꯏꯕꯤꯔꯛꯏ ꯕ꯭ꯔꯣ ꯑꯩꯒꯤ ꯀꯃꯦꯟ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯀꯃꯦꯟꯁꯤ ꯌꯥꯝꯃꯟꯗꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯀꯃꯦꯟꯁꯤ ꯌꯥꯝꯃꯟꯗꯅ ꯑꯩꯈꯣꯏ ꯄꯥꯐꯝ ꯈꯪꯗꯕꯅꯤ ꯅꯟꯗꯂꯥꯂꯤꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯉꯁꯥꯏꯗꯒꯤ ꯇꯥꯕꯗ ꯀꯃꯦꯟꯁꯦ ꯈꯪꯅꯕ ꯑꯣꯏꯅ ꯄꯥꯕꯒꯨꯝꯅ ꯇꯧꯏꯗ ꯀꯗꯥꯏꯗꯒꯤ ꯈꯪꯅꯕ ꯀꯃꯦꯟ ꯑꯁꯤ ꯈꯪꯅꯕ ꯃꯤ ꯑꯃꯇꯕꯨ ꯀꯃꯦꯟ ꯏꯔꯛꯇꯦꯅꯦ ꯁꯨꯝ ꯇꯥꯟꯖꯥ ꯆꯥꯔꯨꯕ ꯀꯃꯦꯟ ꯁꯨꯝ ꯄꯥꯖꯕꯅꯤ ꯅꯟꯗꯂꯥꯂꯤ ꯋꯥꯔꯧꯕꯤꯗꯅꯕ ꯊꯝꯖꯔꯤ ꯅꯟꯗꯂꯥꯂꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯥꯖꯔꯛꯏꯁꯤꯅꯤ ꯃꯈꯣꯏꯒꯤ ꯅꯝꯕꯔ ꯄꯥꯝꯃꯤ ꯍꯥꯏꯗꯤꯖꯦꯟ ꯇꯣꯟ ꯅꯤꯉꯣꯝꯕꯝꯅ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯅꯝꯕꯔꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯦꯞꯁꯟꯗ ꯍꯥꯞꯆꯔꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯗꯣꯛꯆꯔꯤꯕ ꯁꯤꯒꯤ ꯀꯦꯞꯁꯟꯗ ꯃꯌꯥꯝꯇꯪ ꯆꯪꯉ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯒꯤ ꯐꯝꯃ ꯊꯝꯖꯒꯦ ꯂꯥꯏꯁ꯭ꯔꯝꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯉꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯂꯥꯏꯁ꯭ꯔꯝꯁꯤꯡ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡ ꯃꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯅꯥꯎꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯒꯤ ꯐꯝꯗ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯂꯚ ꯌꯨ ꯑꯣꯜ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯔꯤꯌꯦ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯈꯣꯏ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯂꯚ ꯌꯨ ꯑꯣꯜ ꯑꯅ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯉꯣꯝ ꯖꯦꯀꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯃꯌꯥꯝꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯩ ꯃꯌꯥꯝ ꯄꯤꯕ ꯈꯣꯡꯁꯥꯜꯂꯛꯄꯒꯤ ꯏꯁꯩ ꯁꯛꯄꯤꯔꯣ ꯍꯥꯏ ꯃꯌꯥꯝꯁꯤ ꯉꯁꯤꯒꯤ ꯏꯁꯩꯁꯦ ꯌꯥꯝ ꯁꯥꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯃꯐꯝ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯔꯣ ꯆꯥꯛꯅ ꯉꯥꯏ ꯂꯩꯔꯦꯅ ꯉꯁꯥꯏ ꯀꯃꯦꯟ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯗꯨꯗꯨꯒꯤꯅꯦ ꯆꯨꯝꯕ꯭ꯔꯥ ꯑꯁꯦꯡꯕꯗꯨꯝ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯇꯧꯍꯧꯕꯅꯦ ꯕꯣꯔꯗꯣ ꯆꯥꯛ ꯊꯣꯡꯍꯧꯕꯅꯦ ꯑꯗꯨꯅꯦ ꯃꯊꯥ ꯁꯥꯔꯦ ꯑꯩ ꯊꯕꯛ ꯃꯌꯥꯝꯁꯤꯒꯅ ꯉꯁꯥꯏ ꯀꯃꯦꯟ ꯏꯔꯛꯄꯅꯦꯕ ꯑꯩ ꯄꯥꯍꯧꯗ꯭ꯔꯦ ꯈꯪꯅꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯥꯏ ꯁꯨꯝ ꯑꯅꯛꯅꯕ ꯃꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯖꯕꯅꯤ ꯗꯥ ꯄꯥꯔꯤꯁꯦ ꯋꯥ ꯉꯥꯡꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯔꯤꯌꯦ ꯗꯥ ꯄꯥꯔꯤ ꯍꯥꯏꯁꯦ ꯀꯔꯝꯕꯅꯣ ꯑꯗꯨ ꯗꯥ ꯄꯥꯔꯤ ꯉꯁꯥꯏꯗꯩ ꯋꯥ ꯉꯥꯡꯉꯤꯗꯨꯗꯤ ꯌꯥꯏꯐꯔꯦ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ ꯀꯃꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯥꯕ ꯉꯝꯗꯦ ꯇꯁꯦꯡꯅ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯈꯣꯏꯒꯤ ꯔꯥꯀꯦꯁ ꯃꯣꯏꯔꯥꯡꯅ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯕ ꯑꯃꯁꯨ ꯍꯥꯏꯔꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯇ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯅ ꯄꯣꯠ ꯇꯥꯍꯧꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯔꯝꯃꯦꯅ ꯍꯥꯏ ꯄꯣꯠ ꯇꯥꯍꯧꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯔꯝꯃꯦ ꯑꯗꯣ ꯁꯤ ꯇꯁꯦꯡꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯁꯤꯡꯖꯃꯩ 360ꯅ ꯉꯁꯤ ꯅꯝꯖꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯩꯈꯣꯏ ꯃꯔꯛ ꯃꯔꯛꯇ ꯁꯤꯡꯖꯃꯩ 360 ꯅꯝꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯏꯁꯣꯔꯅ ꯄꯨꯕ ꯍꯥꯏꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯆꯠꯆꯩ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯦꯠꯑꯞ ꯇꯧꯖꯔꯤꯕ ꯁ꯭ꯇꯨꯗꯤꯑꯣꯁꯤ ꯌꯥꯝ ꯅꯧꯅ ꯁꯦꯠꯑꯞ ꯇꯧꯖꯕ ꯁ꯭ꯇꯨꯗꯤꯑꯣꯅꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯅꯠꯇꯦ ꯏꯆꯪ ꯆꯪꯗꯕꯤꯗ ꯏꯆꯝ ꯆꯝꯅ ꯁꯦꯠꯑꯞ ꯇꯧꯖꯕ ꯁ꯭ꯇꯨꯗꯤꯑꯣꯁꯤ ꯂꯦꯡꯁꯤꯟꯕꯤꯗꯅ ꯈꯔ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯌꯥꯝꯒꯤ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯅꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠꯆꯔꯤꯕꯁꯤꯡꯁꯤ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅꯅꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯒꯤ ꯐꯝ ꯑꯗꯨꯗꯨꯒ ꯑꯗꯨꯗꯨꯒ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯝꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯄꯤꯕꯤꯕꯅꯦ ꯍꯥꯏꯕꯗꯣ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯄꯤꯕꯤꯕꯅꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯈꯨꯠꯂꯥꯏꯗꯨ ꯑꯩꯒꯤꯅ ꯄꯥꯏꯖꯔꯤꯕ ꯖꯟꯇ꯭ꯔꯗꯨ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏ ꯍꯨꯟꯗꯣꯛꯑꯝꯃꯣꯏ ꯁꯤꯡꯖꯃꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯝꯕꯤꯅꯤꯡꯕꯩꯗꯃꯛꯇ ꯅꯝꯖꯅꯤꯡꯕꯩꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯟꯖꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯕꯁꯨ ꯅꯠꯇꯦ ꯄ꯭ꯔꯤ ꯄ꯭ꯂꯥꯟꯁꯨ ꯅꯠꯇꯦ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯁꯦꯝꯕꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯍꯥꯏꯕꯁꯤꯗ ꯀꯔꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯀꯕꯤꯆꯟꯗ꯭ꯔ ꯉꯁꯥꯏꯒꯤ ꯃꯔꯨꯑꯣꯏꯅ ꯄꯣꯠ ꯇꯥꯍꯧꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯦꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯏꯁꯦ ꯁꯤꯒꯤ ꯋꯥꯐꯝꯁꯤꯅꯤ ꯃꯇꯨꯡꯗꯗꯤ ꯐꯪꯈꯤꯗꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯅꯦ ꯇ꯭ꯔꯥꯏꯒ ꯇꯧꯕꯤꯔꯨꯅꯨꯀꯣ ꯃꯌꯥꯝꯒ ꯄꯣꯠꯀ ꯑꯗꯣꯝꯒꯤ ꯄꯣꯠꯀ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯩꯁꯨ ꯆꯦꯛꯁꯤꯟꯅ ꯑꯩ ꯏꯁꯥꯗꯒꯤ ꯂꯥꯞꯊꯣꯛꯆꯗꯦꯕ ꯄꯦꯅꯥꯁꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯩ ꯏꯁꯥꯗꯒꯤ ꯁꯨꯡꯂꯥꯞ ꯂꯥꯞꯆꯗꯕꯅꯦ ꯑꯗꯣ ꯉꯔꯥꯡꯗꯤ ꯁꯨꯝ ꯊꯣꯛꯑꯅ ꯇꯝꯈꯤꯕꯅ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏ ꯁꯨꯝ ꯊꯦꯡꯅꯔꯣꯅ ꯇꯝꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯁꯨꯛ ꯀꯨꯏꯅ ꯄꯦꯅꯥ ꯊꯧꯒꯟ ꯐꯪꯖꯔꯛꯄꯁꯤꯗ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯧ ꯍꯥꯏꯕꯒꯤ ꯏꯊꯤꯜ ꯑꯃꯈꯛ ꯍꯥꯏꯕꯗꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯁꯦꯝꯕꯨꯕ ꯃꯄꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯨꯝ ꯇꯁꯦꯡꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯌꯥꯔꯤꯒꯩ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯊꯪ ꯂꯥꯛꯇꯅ ꯑꯩꯈꯣꯏ ꯃꯄꯨ ꯃꯁꯥꯗ ꯈꯨꯠꯁꯤꯟꯅꯕ ꯉꯝꯂꯤꯕꯁꯤ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯇꯥꯍꯧꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯝꯕ ꯐꯪꯈꯤꯗꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣই ꯏꯁꯥꯒ ꯂꯣꯏꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯆꯦꯛꯁꯤꯟꯃꯤꯟꯅꯅꯕꯁꯨ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯊꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯔꯚꯤꯁ ꯄꯤꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯈꯔ ꯍꯦꯟꯅ ꯍꯣꯠꯅꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯃꯌꯥꯝ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯀꯪꯂꯩꯆꯥ ꯏꯅꯥꯠ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯑꯩꯈꯣꯏꯒꯤ ꯒꯧꯔꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯖꯣꯏ ꯕꯥꯏ ꯂꯧꯕ ꯍꯥꯏꯗꯅ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯗꯣꯡ ꯊꯤꯟꯗꯅ ꯇꯧꯏ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯇꯧꯏ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯦꯅꯥꯒꯤ ꯇꯤꯝꯅ ꯑꯩꯈꯣꯏ ꯀꯪꯂꯩꯆꯥ ꯏꯅꯥꯠ ꯄꯦꯅꯥ ꯂꯨꯞꯅ ꯆꯠꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯊꯧꯔꯝꯁꯦ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯕꯒꯤ ꯃꯃꯤꯡꯁꯤꯅ ꯑꯩꯈꯣꯏ ꯖꯣꯏ ꯕꯥꯏ ꯂꯧꯕ ꯑꯗꯨꯝ ꯍꯥꯏꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯍꯥꯏ ꯃꯔꯣꯟꯁꯦ ꯃꯤꯔꯦꯟ ꯍꯟꯖꯟꯕꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯁꯛꯎꯔꯤꯕ ꯁꯣꯜꯂꯤꯕ ꯃꯌꯥꯝꯗꯣ ꯃꯤꯔꯦꯜ ꯍꯟꯖꯟꯕ ꯑꯗꯨꯃꯥꯏꯅ ꯍꯟꯖꯜꯂꯒ ꯇꯦꯗꯔꯝꯗꯣꯏꯕ
Okay, ngasi ngasai de khoi na ya kai ro sakta na khotna mayamgi khoi gi mayamgi nungai na entertainment oina or atopa jantra season da sumaina khoi gi ha masi khoi gi mayamgi khudol tau jaruba mayamgi thawal phangjaruba si khoi gi mirel hanjan bagi thawram si lorga mayam lotion mina do gi tanja du lomina mayam chak sungai dana lai re na hai bi dai kho ya ni ko khoi gi roina khoi gi sanahal ya ra ni ko ya ni ko tang thagat bi ro aduga konsam rabi ya ni ko konsam rabi ya ni oina mayam so now ma ji wa phawam tang hai bi ro na hai du mai hang sai hai khram ni mayam takhat bi da yeng bi si program se loi ka ta ko ado mirial hanjan bagi sai mayam khudo tamjari du ga khoi gi lora gi da mayam na joy bai lo bana hai na ba thaban jong ma da su dum tawi ko yurak ma tam da jong bai ta gi kai to do do mai na nga sigi mayam mirial hanjan ba hai na ming thon ba tu gum ba khoi sai de gi hona jari lo sigi lo shan bagi thoram hai tai mayam sai ma tek se tamin na si program se lo shin na gi do ni ko mayam do million je hanjan tringa de kai gum tang thamja hoge hayo anga sai kamen de kitang nuai jadab khat thingna jeba moram ba asem langdum dagi ne ba ma hauji ai ura ba de masa khanga mani pena ji section de haiba sai pena section da bana sa de ai se ngasai haiba do langri stick ne pan ba gi khuse arumba yan ba ya da ba de okto da man hapsa ba dagi angang e sena ba dagi gari do lambi do kitang nuai da ba dagi pena si am lum me khoina purak matam na haija ba do da mai taw da kan taw jabne duga nisa saba khopa habagi wakhalo lam khak su dumai ubam chu thina gi ba kamenda hojikan di luhong ba matam sidai sida khoi gi bor gi mapam se changaga ngauthek ping thaktek pi se dum santais kana go makhari dum tawi ko ado inau sing de dum taw bra khai tawi akhoi gi yo ni di pena akhoi gi ona di taw de thakcha di sa ja de kwa bu sa de ko di sa bu thakta ba angang yauri ba mar chuma bro bi habiri siwa hai sume ado amaje chumro ka khoi pena sai sak pasing se sumaina khoi gi phatta ba ni sa cha dana khoi gi sa ba khara su dum yauram be ai yauram da be ai ado ba khoi na uru bi ya di du di isa isa na cha dra ga lore da mai na khoi angang ga khoi loner ba ji pijara gi pijada na ba honei ba yari ga ni sa se da gi lap na ba ukon na min nai hai ba ne ba da mai ta ro ga da mai na kan daw bane no mo da mai la na ubi da na ba ning sing jari la na ubi da na ba hai jari mayam nang hange la na ubi bu ubi ra nu hai ba di sing chaging amana sing ko ma mang thoi hai ba do da mai na taw da ba su na te do akhoi gi kangai sa ina pina lu ki oina di da mai na ai gi pulingai da di da mai na mana phi sering ai da di da mai ni sa pa sa gi sa ba kho pa du gum ba gi kanam da thamban de na haijage okay soidana su mayam na loksin biyo haibiri ba wafam sing asi mayam na khoi gi mun na tawiranga ni haina su khalli do inau sing asi na kan no hona jadana mayam gi seba lakchari ba sing asi khoi seng na tawjari adu ni sa dagi lap na leiduna mayam gi seba seng na thamoi seng na mayam gi thawal phangbiri phangjari haiba sini mayam da phongdok piri ba si khoi losilak pagi mayam khoi gi mayam na isai sakpiyo sigi matang sakpiyo haibirak pa mayam yawi ko khoi gi kabi chandra ado mayam na haibirak liba khoi gi sing asi ngasi tanja si di khoi gi mapung han mangam jadre ko na koi langdren ga yaw dana ko na khare hena mapung phawa program ma tim puthale dana no ma tanja lomina si haiba sini ko me am koi phongdok minaram je utang tanja cha ma tam de hena mayam gi ning ba thung mangam na ko khana jage haiba se phongdok piram mayam gi seba di loiba khamba nai banate ado matung ta bada isor gi mapan de gi thaujan bi bo raga mayam gi mu sumai taw dana mayam gi thogan phangba ngam bo ojage mayam gi puning chingsin jage miren han dana 한질라 심어부도 한질라 심어비도 쇼나 풍기 강레이다 구유나기 마르다 하이하야 민카이나 마푸민카이 아후나 샤이샥 사이담 자키 사이담 룸라시 한진비로 마부도 한진비로 마윈도 한질라시 마부도 한질라시 마빈도 한질라시 마부도 한질라시 마하야
mapune yai phare yai phare yai fare mayam punna yai faminare se du ga ngasigi program si khoi kanglei cha inat pena lup haina mingthon jariba aduga mayam gi su thogal leptana ngasi phawda pangthok tuna lakliba khoi gi thokchom kabi chandra lamsang akham mayai lekai dagi inaw sina lit tawbiraga khoi thokchom sana hal khoi pukhaw naharup dagi aduga konsam robi bisnupur moirang ward number 3 dagi aduga inaw oinam amarjit moirang khunau dagi inaw sing sina khoi sing mai 360 gi studio da lakpi dana ngasi mangkhiba khoi pena adubu khoi sing mai 360 studio dagi lakpi raba matungda mayam gi thogal ngahak phangbiramba hanna thagachari inaw kobi chandra lit targa lakpi riba kanglei cha inat pena lup tung dasu manipur miyamna singjamai 360 gi followers singna inaw sing asida isida call topirak matam dasu harau harau taram tobiba loina mayam gi seba lepa leitana tobiu loina ngasigi pena sibu khunduna singjamai 360 kuthangda yauhallagadi mapu soidana khangba ngamlagani haibagi achetpa thajabada khundrakpam gunamani singna la akhoi yambasi lamding elangbam lekai dagini mahakna akhoi yam thajana akhoi lamding gi lewa gi president paibiriba akhoi tim singjamai 360 gi yamna maru oiba yamba oibiriba ojit sorok haibamda khusina biraklaba matungda akhoi gi singjamai 360 gi su tim member oibiriba singjamai corner dagi yamba pk mayam gi pk aduga prem kakching taba yamba sida khusina raba matungda akhoi singjamai 360 gi studio sida isda mathang manau naina mathang mapu da yoholasi ko haibai wakhalonda ngasi pena gi akhoi set ama tahauba si mapu da ngasi खुसिनबगी थौरमसी इचम चमना पांथोकजबनी दुदुगा ngasi program asi mayam mapu da yohon khre duduga tasengna pena sigi mapu atop tholaklagasu थाजनिंगाई ओइद्रे हैबगी वफम से मयांग मांगदा कोई कंक्लूड तौजनिंगी कइगिनो दा ngasai mafam du da koi pena ai gi pena ta howe na lobala ame hai kana no di khangdre maming mathadi ama di haidre ado thaja da bana maram oiraga aseng ba haibse aseng bani aran ba haisne aran bani tana moina khoi da claim torok pasu leite ado inaw kabi chandra hoi aseng ba mapu oigani chumgani haina khalli du mayam na su mayam mang da khoi thamoi seng na thogal phangdana sumaina khusina jabagi tanja si pina jabanga mi basi achumba mapuni aseng ba mapuni haibasima mayam gi mafam da khoi phong dok chari kana guma makata na claim lak lagadi koi singjamai 360 na handle tawjarage haibagi wafam asini tasengna che chang ama yawram dana proof leidaba poti natte ba adu su mayam ma da koi da puthok chari se puthok taba yadabagi kaigino da proof ama oi su hore mayam gi thogal su phang hore loinana singjamai 360 na tum program namjaba sei sida dongi number sing su hapa loibak mayam na koi gi kanglei cha ina pena lup sibu haibining ba nung sibidana koi gi program sibu khatang lak piu lu hong ba da lak piu khopiu hai ta ga su khudol tawna bagi tanja to masu phange dana tasengna koi ma sembi ma puna pibi ba program ni haibasini koi na mayam da hanna phongdok chaba hanna thagachari naw mari koi singmai 360 studio da lakpi dana ngasi miyam gi thogal khajik phangbi bai da matos matung da su mai pak poi biu singmai 360 gi da koi gi studio sida anytime lakpi ba matam da taram na okchagani hayo fam asini awara pa lega su makhata na adum angam bai chinau sing adum mateng pangna khisi singmai 360 manipur miyam gi ni singmai 360 kanglei cha inat pena lup ki su yam chawroba mafam ama oiri haibasini mayam da khoina phongdok chari base ado mayam na khoi singmai 360 program asi akoi loi fawba yengbiriba aduga husi fawba yengbiriba chinau sing na comment pa da bagi akoi ba issue se yam kana thoklai comment pa jagi mayam na comment ta ibira u kanglei cha inat pena lup na yai fare haina khoi comment ta ibirak lagadi yam thoina he na mai pakani hena khalli ko chumi ko okay zai mo chila kai noptang hajagi habio ten tha dagi akoi poche thengna biriba khunbi reiba yam je hoji khudong cha da ba akoi leina bni thengna ba se phangde ado khunda panguna mani singse yamba haidira kai haidira di khangde do tanja chaba matamda amtang di thengna jage do ngasigi oina di khoina koi kangai chaina pena luki maigai dagi yamba giga aduga yamba khoi gi yaw da si aida yamba singjamai 360 gi khoi gi yaw da si aida yamba pot thambiram ba dukan phama yamba piki habra hoi adu duge tawbi do yamba ani dugina akoina kona ado mayam madam ta uhan biro du ta de khoi budi yaw da si ya salai ge belengan amom tang yam thank you so much taram na loksin jari dum dai da dum ai kena dum thambiro khoi receive tau jare thank you so much khoi da somainas khoi khudol tambiram ba hanna thagachari aduga mayam na comment ibire e khoi gi yame Thoi Moirang Them Sur All Round Doren Khaba Konthauzam Jayenta Mangang W Dilip Rastam Sharma Irom Dinesh NK Ningomba Meitai Oinam Branson Mangang Selina Ningombam Jenit Singh Victoria Samurai Latpam Kainya Kumari Subama
Parlin Moirangcha Jibrani Kaisham Amo Mayang Lambam Branson Mangang BK Meitei Rezia K Ace Tom Nong Rina Samurai Latpam Bishonat Sarma Mayam Punna Kui Kang Leicha Inat na Yai Fari Haina Ibirakpa Kang Leicha Inat Pena Lup na Yai Fari Haina Ibirak Liba Fariambam Git Chandra Amadi Atopa Ichilaw Sing Anuradha Sago Sem Ngamba Mitei Nanao Elangbam Nanao Thiam Karnajit Luang Manglembi Thaudam Thoi Moirang Them Salai Ngakpa Kang Leicha Inungan Bakhuman Thoi Yumnam Yen Sembam Asok Kumar Mayam Punna Koi Singimay 360 Ngasigi program Asida Pinky Thingbaizam Maxi Chingakam Sumaina Nung Sibidana Kamen Ibirakliba Kang Leicha Inat Pena Lup na Yai Fari Haina Ibirakliba Wafam Simak Akoigi Thamoida Singimay 360 gi team gi Thamoida Amadi Kang Leicha Inat Pena Lupki Ngasigi team Masigi Thamoi Nungda Amadi Lehori Bai Chinlaw Mayam gi Thamoi Nungda Jetna Loksinjare Jetna Taram Loksinjare Haibo Wafam Asi Mayam gi Famda Phongdok Chabagoloina Ngasigi Oinadi Koi Singimay 360 program Asi Loi Sinjana Wi Tanja Lawjage Akoi Naw Singso Koi Singimay 360 Yumda Lapidana Sumaina Matam Achinba Kayama Itawgi Chak Ngai Leire Mato Achinba Kayama Kai Thokpidana Wafam Si Lapi Bai Tawsu Hana Thagasari Matungdadi Penagi Koi Sumaina Thabak Thoram Sing Asi Matungda Tahodaba Tahodana Bai Damakta Hena Cheksen Bayu Pena Khatana Te Purse Oirasu Adaidi mobile phone Oitargasu Gari gi so Gari da Yahore Mapuna Semana Pura Chakre Haibana Chingba Sigumba Yam common Oiba error Human error Haitare Ko Miyoba Kogi error Sigumba Sayaringai Manipur Miyamna Koi Toktana Bohona Minasi Singamay 360 Nang Asi Bahoda Koi Pochai Mangle Haina Tagat Liba Sing Siyarge Koina Tagatana Mayam Puna Hona Misi Loina Karigumba Mayamna Kunbi Ba Kopi Ba Kanagumba Magi Pot Ama Kulle Haitargasu Koi Singmay 360 da Pau Pibiro Ngam Tagadi Singmay 360 Akoina Tanjabu Cha Tagadi Soidana Adomgi Kunbiri Pot Sak Adu Mapu Asengbada Yohan Bangam Nabagi Tanjadu Soidana Lozagi Haifam Asi Tamjaba Loina Nang Asi Gone Singmay 360 program Asi Loisinjana Bagi Tanja Lozagi Yengbiri Puna Poko Singmay 360 Makai Dagi Amadi Kang Leicha Inat Pena Luki Makai Dagi Amuka Hana Ikok Nona Kurumjari Yai Fare Tang Lau Sida Kala Hanang Tang Lau Sida Yai Fare Kang Lei Pak Na Yai Fare Aduga Kang Leicha Inat Pena Lukna Yai Fare Aroy bada Singapore 360 ki followers na Yai Fare